Pumnamapu Manga movie review na taramna okcheri ngasisu action thriller category te chanba Hebbuli haiba South Indian movie ama muk puduna lakcheri movie asi 2017 ge February 23 da release tawkhibani film asina Hatkhiba rating singdi Imdb da 10 gi manungda 6.6 Google users na 85% gi like piri film asigi director S Krisna producer na Umapathy Srinivas amadi Raghunath Maru ba saktam langni singdi film sigi hero oriba Captain Ram gi saktam da Sudeep Ram gi Mayamba Sathya Moorthy gi saktam da Ravichandran film sigi heroine oriba Miss Nandini gi saktam da Amala Paul film sigi main villain oriba Amrut gi saktam da Ravichandran film sigi explain tawu matam da Hatkhiba langkiba yawrba sung hakpiyu film sigi ahuba sinmakta Captain Ram na luchingba team amana Dr. Nandini amadi atopa doctor ahum amaga terrorist ki makhutagi rescue tawba changbada uli Indian Army na haisingna tawduna terrorist sing adubu maithiba piduna moina phajinduna thamlamba miyo sing adubu kalame terrorist aduki mako adusu Captain Ram na halame film sigi heroine oiriba Dr. Nandini di Ram na mabu kanba changlakpa mikup aduda magi nupa thokpa mawong matawdu ubada nungsiba phawrame asumna mission adu loireba tungda Mathangi sinda army base game da ulai makhoigi commander na Ram da harai kai nangna moigi leader adu bu halibdo kana ge aya ba yawe ai paukhum pame Captain Ram na khumge haina tawbaga amuk commander na makhata silai mabu hingna puraklamba tarabadi mangondagi information mayam amasu khangba yaramgadabane Captain Ram na darka tapa information singti aikhoina loina khongole sir mangondagi atopa information lawningai kaisu laitre commander na mu nang kai oi nang hekta kusira si tawba yabra Ramna masina tana aikhoigi atopa pampai amata leitabagi ni sar aina tawribase moida karigumba khara khangalibani commander na nangna khangalibadu karino haraklame Ramna mu kaiguma moina aikhoigi boundary lansilaktuna attack tawba horoklaba aikhoina su maduma ngammi haibado moida khanganbani sar commander na mu nangna haininglibase karino nangna tawriba thabak adugidamak moina aikhoida amok attack tawroklabadi kamdawgani Ramna moina kaigumba akiba leitragadi madumaksu torpa yai aina pangthokriba thabak sing adusu moina attack adu tawrtingai chamara khanthanabani commander adu namu nangna hariba mayam sina aigi wahangi paukhumdi oiba yaroi aduga simasu khangjillu nangna hariba wahai khara sina nangi na thakta thijenbadi tokadaba natte kaigum nangna tawriba asida asoiba aranba yaronaba matamdura nangna tawjaruba thabak sing adugi demak ningamdaba soidana phawrakani Ramdo kaisu khandana harai ai India da pokpa Ganga Turel gi ising thaktuna charokpa Indian lanmi amani imaleba kidamak thawai thadokpada akiba karisu leite ai gi thakta thijingani haibada ai akiba su leite sar athubada thabak to paikhapiro wafam du hairam laga Ram du thokre somda sun Nandini du Ram gi sawong sawan amadi mathawna lengjendu mamanabi singda wari liduna khangalame somda somu Ram da magi makhata ba army sing adunasu Nandini gi matangda wa kaya hairi Nandini da nungsi phongdong naba thongna su hapiri Ramna aina ma nungsi kaina noida haigrabo noi mayamna mangonda nungsi phongdo hairibasibo somda somung Nandini du hayengi numita Ramda propose soidana tawragi haina mamanabi sing adu da hairame mathangi numini Dr. Sundara du pingmachu gi leyama pairaga Nandini da nungsi phongdong naba rehearsal kana tawri masaidagi matomda sonjariba wahai sing adu taraga nakal da leliba mamanaba Dr. aduna no any gi peer se yamna sanadori haraklame tanjadura Dr. Sundara du Nandini na kaurakle haiduna nupi amana harakpadagi Sundara du harau harau mut nungai na chatkre Nandini na kaurakliba adudi anaba ma hidak amukta kapi ulau haiduna kaurakpa oiramle hidak atu kapa loiraga thoraklaga Nandini na Sundara bu kauduna sen thoraklaga mangonda konchilame thangnaba mikupta Sundara na Dr. Senior nupa amada konbadu ulai ngasai makai tawriba mayam adu Sundara gi wakhal oramle Dr. amana nasakto natomta amukta yengjo noini yam khena khrene Sundara na amukta tumi leyu hei ekhoini se jura sarro haidana ishorna tharakpane Dr. nupi amana Nandini se Dr. ne kawrabo Sundara na marak thalaga aidi Dr. natrabo ai se mi gi bathroom toilet semba mi oina urabo aidi anaba hui hodong phaw layeng bangamliba Dr. ne Dr. amana mu nangna sahana amukta layeng tho yararoi Sundara namu yengo ai soidana mangonda propose tawge asi haraga mana haigadaba wahai sing adu moi atai du da tahalle mathangi numini Ramna leiriba manak tu da Nandini du changlai nakal da khara chathoklaga Sundara hoi kangbu su leiri Ramna Nandini da
nang kaigumba khara hainingira haire maduda Nandinina hoi hairaga wa makha tage tawbaga Ramgi makha taba army amana changlaktuna Jai Hind sar hairaga Ramda amuk Nandinida amuk yenglaga chatkre ma thokibaga Nandinina wa makha tage tawbada army ama amuk changsilaktuna hojiki admaina Jai Hind hairaga nofhe taromnaga amuk thokre Nandinina amuk wa makha tage tarakpada army ama amuk changlaktuna hojiki admaina tawrakpadura Ramdu haipet saurap tawbagi sakpam utpadagi makha tana mo atai tu changlaktre Nandinina haire aina haidoi wase nanga selfie ama kaminase haige tawbane tasengbadi Nandini du propose tawge tawbadu ngamdraduna ikai khangdagi selfie oina kapke haijilibane Ramna photo duna kai tawdeba Nandinina Facebook ta thakatoine aisho imaleba ko yamna khanjaba misakne haibado khangnaba Ramna o nangna hariba siti photo thagalaga nangse imaleba yamna khanjaba nungsiba mine utke sineba Nandinina hoi mane Ramna adudi nang pupibadi ngamgadra Nandinina ngamni Ramna pharene adudi kamaina photo thagalaga nang lebak sibu yam nungsiba mini haina utkadoino Nandinina photo du thagatpa matamda aina sumaina caption da igani makoise aikhoi gi lebak ki lanmini moi leibana aikhoise yam sep oina leiba fanglibani aduga nangna aigi thawai kanbirakpane haina su mayam da haiduine Ramna mu aina nang kanbir'i haibagi mahut Indian Army na nangbu kanbirakpane haiba tarabadi selfie do kapaya natrabadi yaroi Somda Sundara su Nandini ga Ramga na wari sabda uraga chaklaga khangi magi mamanaba mana nanga competition tawnaba nupa ama thorokle haina laknarame Sundarana kaino nang nupa sigi misanglo adumaina haido kaigino nupa aduna yengo magi hache kayam wangino haibdo Sundarana mana chaurasu thamoi chaubade aini hele nupa aduna mu mana hero Sundarana mana hero oiragana aina hero gi mapa taredana somda mu Nandinina aishu nangumba imaleba pun khijaba misakne Ramna pharene adu ebatardi nang aikhoi gi national song di kaino khangbra maduda Nandinina bande matram ni kaino haraklame Ramna mu phare dudi nang sakpa haigadra Nandinina haigani national song se school matamda nungti gi stage ta su saklage magi wado tabadagi Ramna hujimak national song du saklo haraklame Nandini to bande matram haina matek tu khak saklaga makha haitre Ramdu makha tarudre Nandini da phone to pira u hairaga selfie ama naminarame Ramna harai selfie kapaga imalebang ningbaga ani se tongan tongaliko asi haraga Ramdu nokphe taromlaga chatkre ngasai makai Nandini na hairiba wahai wata mayamdu selfie namba yanabani haiba Ramsu khangnibani Nandini chu monda nungaina lehore asumna mafam chatlaga medical camp tawbagi sakpam khara ulle mathangi sinamada Nandini du Ramgi manata changchilai Ramna wangba yam hemanbaduda nung mathakta kakhalaga lepi adudagi amu wangmadu Ramdagi yam henkhibadagi Nandinina Sundarabu kausele Sundaradi Nandinina adumaina ga kaurakpaduda mut aroibi sagatkre adubu kauribadugi maramdi Nandinina nung khara pikpa ama thangchinnaba kauksinba oiramle nungdu thangchillaba tungda Nandinidu Sundarada hanna phau yengde Sundara nokphet tawraga aingondadi thank you haidrasu yareda hairaki asi haramlaga Sundaradu chatkre ma hek chatkebaga Nandinidu bande matram saklai somda sunga sai makai Sundarana nung thangbadu yengliba magi kangbu aduna Sundara ubaga paithoi madura Sundarana Nandini se nung thangba phau aigi ayaba yauduna thangdabani harakname Nandinidu bande matram du sakpa hek loibaga Ramda harai aisu imaleba pu nuksiba mi amani haibase nang hojiki thajarabra Ramdu hoi haiba kum nokphet tawraga mangak nomlaga nangi khonjel se yam phajai haraklame wahaidu tabada Nandinidu haraun amu harai isai sakpa se school matamdagi hauraga aigi hobby oirake mamangda aina isai sakpa ngamdabado nangna khangaudana sako hajilakpaduda ai ithak thakatuna sakpa ngamkhidabane ado hojikti isai sakpagi prize amadi pidaba yararai Ramna ngakillaga karamba prize pamlino harapada selfie amada namina se haraklame maduda Ramna mamangda ama namkhridudi haraki Nandini harauna toto yengo ibani gi selfie do aina ap da thagatpane like su yam phange ibani kapinna base sathina pakchare Ramna comment sing tu sum yenglaga comment pi dise kanano aigi maramda iba mali wahai do harakpadagi Nandini na phone ado fatmullaga mamai do asomda olaga ai lakle haranga chin khre nomidangi matamni ke manungda ulei Rangi makha taba army sing aduna luhong tore na tai congratulation haraklame madura Ramna kanagi luhong mono harakpada makha taba army amana mo sarga Dr. Nandini ga luhong bagi wani Ramna o chume luhong badi Bangalore da pangthoklani aduna ITC garden natraga hotel tas tu
बुक तौगे खल्ली मी 2,000 दे बाटोन तौगे खल्ली बने साना थंगनबदी सा साबा कांगबुगी एमा सा सादबा कांगबुगी एमा तोंगान तोंगान सिनदोइनी नॉर्थ इंडियन की मथेल अमसु हापकदोइनी अदुगा नंगी पंजाबी फूड अमसु सिनदोइनी पंजाबी अदुना प्रोग्राम मयाम से सारना करम कांदा सिंदोलगा बु थनमलिबनो रामना अइना सिंदों नतिनी नंगना लोइना सिंदोंनिने पंजाबी अदुना सर से फागिसु याम है अदो लुहोंगदो कन्फर्म दि तारबो रामना तौरिबदु मोय मयामना वाथी तौबदुदा मासु थवैना खाइरिबने तंजादुना रामगी चिठी अमा लाइ हाइदुना हाइरकपदगी पंजाबीदुना अमु चलो चलो इनक नकना लैरिबा मागी नुक्सी चिठी यरकले राम चिठीदु लौथोई मखा ताबासिंग अदुना हौना पारगु अइखोइसु तागे सार हाइरकलमे राम चिठीदु हेक येंगबदा मखुतु थकथंग निकलगा तपना थादरकपदा चिठीदु मखुतगी तादुना नुक्सिना हुमदुना मोय अतैगी मनाक अदुदा पाइसनख्रे मखोय मसेल चिठीदु मुन्नै पंजाबी अदुना चिठी अदु प्रप प्रप लौखटलगा येंगबददी रामगी मयाम्बा लैखिद्रे हाइबगी पाउ थारकपा ओइरमले मयामदु तुमिन्ना लैनख्रे रामसु वा मसेर अमत्ता ngang खुरु कुंथरई मथंगी नुमित्ता रामदु मयुमदा लाए माना लाकपगी लंबीदा मयामगा मागा पिकलिंगाइगी थौदो खरसु निंगसिंगलमे रामदु हुजिंग मयुम यौरकले मा लाकपदु हे उबदा मयामगी मचानुपी रितुदु रामबु कौरगा कन्ना चेंसिलई अदुगा रितुदु मपागी हक्चांग लैरिबा अदोमदा मखुतु थिलई राम मखोलदि थोकता थमोय कायना ममित इरा चेना येंगदुना लै असुमना मयामगी मथौ मंगम पांगथोकपा लोइख्रे मथंगी सिंदा SCP प्रताप अमदी रामदु वरी सारे रामना मयामबदु मतौ करमना लैखिदबनो हारकलमे मधुरा प्रतापना मथंदा सिजबनी हाइबसी मयेक सेंगले हाइना हारकलमे रामना तामोदो कनागासु येंगनबा थमदबनी अदुगिसु मथक्ता मतोमदा सिजगदबा मिकी थी अमसु नते असेंबदो हाइरओ प्रतापना राम नोय अनि अदुकी मतिंग नुक्सिने हाइबा आई खंगी मा आइगी इचन नुपीगी नुपाने इन्वेस्टिगेशन दो आई इसासु यावरिबने अदुना कैसु नतबदा याम लुनसु खंजिंगनो रामना खोन कलब मनावपा अमा ओइना तामोदा करी करी थोकी हाइबसे खंगनबगी आइगी राइट लै आइगी से नंगोंदा हाइजब नते हंगबने करी करी नुंगाइनदबा थोकी हाइबदो सेंगना लिरओ होजिक सिन असि फ्लैशबैक ता हंगलै गवर्नमेंट की ऑफिशियल खरा लाक्तुना नियम कायना बिल्डिंग साजिनबा अदु थुकाइनबकीदमक तौरिबदु कॉर्पोरेटर अदुना थिंगलमे गवर्नमेंट ऑफिशियल अमन हाइरई सर बिल्डिंग सिंगसे थुगायो हाइबगी कोर्ट की ऑर्डर दो अखोइदा लैरे कॉर्पोरेटर अदुना अइंगोंदा सिंगनरकपा ऑफिसर अमता अफबा खक ओखिदबने नरिल लैरगा बिल्डिंग सिंगसे थुगायोने नुपा अमनमु सरना तौबिरिबा धपतुना अखोइना बिल्डिंग सिंग असे थुगाइकिदबदी याय अदुबु सारगी धपतो अखोइगी अनौबा DC असिददी कैसु चटनरोय कॉर्पोरेटर अदुना करेमना कदाइनोने नंगना हाइबा नोइगी DC जोकरदुबो ड्राइवर अदुना मु अरानबा हाइबदुना माबु कीबने अचुंबगीदमक्तदी महाक अदो हेरोने होजिक रामगी मयाम्बा सत्य मूर्ति टु चंगलाई कॉर्पोरेटर अदुना सक काकलब नंगना कनानो सत्यना आई कनानो हाइना मसक तापगी मथौ तादे अदुगा नंगना आई कनानो हंगबगी कानाबसु लैरोय कॉर्पोरेटर अदुना मु नंग आई कनानो हाइबसे खंगदे नत्रा सत्यना मियामदगी नमदना लम लौरगा लमदुदा बिल्डिंग साजिनबा गुंदानी नंगदे कॉर्पोरेटर अदुना मु नंग अइना यामना चौखत्तबा थक्नबा इसिंग फावबा निंगथीना फंगदबा मफमदा ट्रांसफर थाव हाइरो नंगना नारिल याम लैरबदी लेलिबा मफम अदुदगी खोंका अमतंग थांजिल्लउने सत्य दु खोंदो हापे थांजिल्लके तरुमलगा मनिंग हल्लगा चटख्रे मदुबदा कॉर्पोरेटर अमदी मागी लांगमिनारिबा मियोसिंग अदु पुन्ना नोए मोइना खल्लिबना सत्य दु कीदुना मनिंग हनख्रे हाइबसिनी सत्य दु JCB दा काकतुना कॉर्पोरेटर अदुना फमलिबा अदोमदा थौजिल्लई अदु उबदा मागी कांगबुसिंग अदुदि चेंथोखरे कॉर्पोरेटर अदुदि अदुम फमदुना लै अदुगा कैनु नंग तौरिबदु नंग ngawrabra haina kanna laurei सत्य सु JCB गे लोडर बकेट अदु थांगतलगा तमना नमथरकपदगी कॉर्पोरेटर अदु चोंथोखरे अदुगा माना फालंबा चौकरी अदुदि लोडर बकेट अदुना थादरकपदा पुमतोय तोयरमे सत्य अदु JCB अदुदगी कुमथरकतुना कॉर्पोरेटर अदुगी मनाकता चंगसिलकतुना हारई सही मंगा की पावर पाइबा नंग अदुग यामना चावना नंगना खुदिमक लोइना तौबा ngamni खल्लदुनादि ऑफिसर अइनादि करंबा थाकता खलंगनी नासाना मुन खल्लो असि हारगा सत्यना इंस्पेक्टर अदुदा हारई इंस्पेक्टर ऑफिसर अमगी ड्यूटी दा अपनबा पीबा मियामदा अकी अखंग नंगहनबगी मसी फाजिलो कॉर्पोरेटर अदुना नंग तसेंगना ngawre नंगना तौरिबदो अमुक्ता मुन्ना खलगा यंगो सत्यना असुंबा तौबदबु करी खंदनिंगाय लैगे असि हारगा सत्य अदु चटपा हवे कॉर्पोरेटर अदुना मुक साउना नंगबुदि अइना लेमना खक थारोय वाइदु ताबदा सत्य अदु चलंबदु लेपलगा हारई हे
ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ IAS ꯑꯃꯅꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯅꯊꯋꯥꯏꯗꯣ ꯃꯥꯡꯒꯅꯤ ꯁꯇ꯭ꯌꯅ ꯑꯃꯨꯛ ꯑꯣꯐꯤꯁꯔ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯦ ꯊꯨꯒꯥꯏꯌꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯇ꯭ꯌꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯔꯄꯣꯔꯦꯇꯔ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯔꯄꯣꯔꯦꯇꯔ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯁꯇ꯭ꯌꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯝꯂꯤꯕ ꯄꯣꯠꯆꯩ ꯈꯔ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯃꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯇ꯭ꯌꯅ ꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯨꯔꯥꯙꯥꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯁꯥꯎꯅ ꯃꯩ ꯍꯧꯔꯒ ꯁꯇ꯭ꯌꯗꯨ ꯀꯣꯔꯄꯣꯔꯦꯇꯔ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ ꯀꯣꯔꯄꯣꯔꯦꯇꯔ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯇ꯭ꯌꯕꯨ ꯆꯪꯗꯅꯕ ꯈꯥꯝꯃꯦ ꯑꯗꯨꯕꯨ ꯁꯇ꯭ꯌꯅ ꯃꯤ ꯑꯗꯨ ꯐꯨꯗꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯅꯨꯡ ꯆꯪꯁꯤꯟꯗꯨꯅ ꯀꯣꯔꯄꯣꯔꯦꯇꯔ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯀꯣꯔꯄꯣꯔꯦꯇꯔ ꯑꯗꯨꯅ ꯊꯣꯔꯛꯇꯨꯅ ꯁꯇ꯭ꯌꯗ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯝꯈ꯭ꯔꯦ ꯁꯇ꯭ꯌꯅ ꯍꯩꯁꯤꯡꯅ ꯅꯣꯡꯃꯩꯗꯨ ꯏꯟꯊꯣꯛꯂꯒ ꯀꯣꯔꯄꯣꯔꯦꯇꯔ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯔꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯜꯂꯒ ꯁꯤꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯇ꯭ꯌꯗꯨ ꯀꯣꯔꯄꯣꯔꯦꯇꯔ ꯑꯗꯨ ꯍꯥꯠꯂꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯄꯗ ꯎꯠꯂꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯇꯥꯞꯅ ꯁꯇ꯭ꯌꯕꯨ ꯕꯦꯜꯗ ꯂꯧꯊꯣꯛꯂꯒ ꯃꯌꯨꯝꯗ ꯊꯤꯜꯂꯛꯄꯗ ꯎꯠꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯁꯇ꯭ꯌꯒꯤ ꯅꯨꯄꯤ ꯑꯅꯨꯔꯥꯙꯥꯅ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗ ꯁꯇ꯭ꯌꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯔꯥꯝꯗꯨ ꯃꯌꯥꯝꯕꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯥꯝ ꯂꯥꯛꯇꯨꯅ ꯄ꯭ꯔꯇꯥꯞꯀ ꯎꯅꯔꯝꯃꯤ ꯔꯥꯝꯗꯨ ꯃꯌꯥꯝꯕꯒꯤ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯗꯨ ꯐꯥꯛꯂꯒ ꯌꯦꯡꯉꯤ ꯄ꯭ꯔꯇꯥꯞꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯃꯇꯣꯝꯇ ꯁꯤꯖꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯂꯕꯅꯤ ꯄꯨꯂꯤꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯨ ꯂꯦꯞꯈ꯭ꯔꯕꯅꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯃꯛ ꯍꯥꯏꯕꯅꯤ ꯅꯪ ꯀꯩ ꯈꯜꯂꯤ ꯔꯥꯝꯅ ꯃꯇꯣꯝꯇ ꯁꯤꯖꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯍꯥꯠꯄꯅꯤ ꯄ꯭ꯔꯇꯥꯞꯅ ꯅꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥꯈꯜꯗꯣ ꯌꯧꯅ ꯈꯟꯖꯤꯜꯂꯦ ꯔꯥꯝꯅ ꯇꯥꯃꯣꯒꯤ ꯀꯥꯗ ꯑꯩꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗ ꯃꯇꯣꯝꯇ ꯁꯤꯖꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯃꯌꯥꯝ ꯑꯃ ꯐꯪꯂꯦ ꯄ꯭ꯔꯇꯥꯞꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯔꯥꯝꯅ ꯑꯍꯥꯟꯕ ꯈꯨꯗꯝ ꯀꯥꯗꯨꯒꯤ ꯄꯔꯗꯥꯔꯗꯨꯗ ꯒꯟꯖꯥꯒꯤ ꯃꯅꯝ ꯅꯝꯃꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯥ ꯑꯗꯨꯗ ಚꯪꯂꯝꯂꯤꯕ ಮಿಸꯛꯇꯣ ꯐꯤꯠ 3 ಇಂಚಿ 2ದಗಿನ ಫುಟ್ 3 ಇಂಚಿ 3 ಫಾꯎꯕꯒꯤ ಮರಕ್ತ ವಾಂಗ್ಬ ಮಿ ಒಯ್ಗದೋಯ್ನಿ ಅನಿಸುಬ ಖುದಂ ಕಾ ಅದುರ ಲೈರಿಬ ಬಿನ್ ಬೇಗ್ ತುದ ಯಾಮ್ ವಾಂಗ್ ಚಾವ್ಬ ಮಿ ಅಮನ ಫಮ್ಥರಂಬಗಿ ಮವೋಂಗ್ನಿ ಮದುನ ತಾಪತಿ ಮಿ ಹಾಪದೋ ಕೆಜಿ ಚಾಮ ಮಯಾಲ್ ಮಮ್ಗನಿ ಹಾಯ್ಬ ಅಸಿನಿ ತಾಮೋನ ಕೈಗುಂಬ ಬಿನ್ ಬೇಗ್ ಅದುದ ಫಮ್ಲಂಬ ಥೋಕ್ಲಬದಿ ಬಿನ್ ಬೇಗ್ ಅದುದ ಫಮ್ಲಂಬಗಿ ತಾರಿಬ ಮಮಿದೋ ಅದುಮೈ ಕೈಸು ತಾರೋಯ್ ಅಹುಂಸುಬ ಖುದಂ ತಾಮೋಗಿ ಕಂಪ್ಯೂಟರ್ದ ಅತೋಪ ಮಿಗಿ ಫಿಂಗರ್ ಪ್ರಿಂಟ್ ತಾಬಗಿ ಖುದಂ ಫಂಗ್ಬ್ರಾ ಮದುದ ಪ್ರತಾಪ್ನ ರಿಪೋರ್ಟ್ की मतुंग इनदी फंगदे हरगलमे रामना तामोगी फिंगर प्रिंट फावब फंगदे मसिना ताकपदी नुपा अदुना ग्लोब सिजनरगा कंप्यूटर दो सिजनरमलगा फिंगर प्रिंट दो पुलप मुथलमे हाइबसिने अरोयब खुदमदा यादुना लैरमलिबा थौरी अदुना येलिबा मवोंगदुगा हाइरबदी थौरी दु येलिबा मी दो ओय कोटपने अदुबु तामोदी येत कोटब मेनी वाहिदु ताबदा प्रताप तो केस फाइल दु लौरगा सत्यना थौरी यालंबगी फोटो अदु येंगलगा मुन्न खले मधुदगी माचु वाखल तारदुना हरई आइना असुक चाव असोइबा अमा तौरमलिबसिबु कमाय तौरिनो रामना असोइबा मयामसे मरम अमा लैबगी थवैना सिन्नरगा सोहनबा माली सर आइगिसे सरगे पुलिस डिपार्टमेंट बु ब्लेम तौबदी नते अदुबु IAS ऑफिसर अमा हाटबगी केस अमाबु नमसिनदुना थंबा हाइबसे पुलिस के खुद यावदुनादी ngamni हाइबा थाजदे वहाय दु हरमलगा रामदु का अदुदगी हगतुना थोकपा हौबगा प्रतापना रामबु कौदुना हरई राम केस असे आई इसामक थिजिलगे रामदु मखा तारमदना थोखरे प्रतापना मागी मखा ताबा अमदा फोन तौदुना हरबे फोरेंसिक डिपार्टमेंट द केस अदु नंगना थिजिलगनि हाना पाव पिखो अदुगा फिट 3 इंची 2दगिना फिट 3 इंची 3 फावबा वांगबा क्रिमिनल सिंगी मिंगी लिस्ट अदु आइगोंदा पिरो मथंगी सिंदर रामदु डॉक्टर रविंद्र उनबलाई हॉस्पिटल अदुरा थबक तौबा नुपा अमा थेंगनदुना डॉक्टर रविंद्र की कातु कदोमदोन हंगबदा नुपा अदुना असोमदनी हाइना ताकलमे रामदु मागी मनाक्तगी हेक थोखिबगा नुपा अदुना कबीरदा फोन तौदुना डॉक्टर रविंद्रबु थीबा लाए हाइना पाउ तौलमे रामदु सुम चंगलकपदा नुपा अमा मुक थेंगनदुना डॉक्टर रविंद्र की मरमदा हंगलमे नुपा अदुना डॉक्टर रविंद्र की मरमदा हाइगे हेक तौबगा ngasai ahamada thengnagiba nupa aduna ingit tawduna karimta haiganu hairakname maduragi nupa aduna Dr. Ravindra di suti numinini lawkhre hairakname asi haraga nupa adu chatkhre tanja adu Dr. Nandini su Ramna lepaga leibadu urame Nandini du magi mamanabi du leiramu haraga Ramna leiba adumda lai Dr. Nandini su Ramna lakniba adu ka mayokna lai adubu Ramdu thawa sadana magi chapam thokpa chatpa aduda Nandini na magi mangda lakpadu udabida अदुमक चटख्रे नंदिनी अमुक तानारक्तुना रामबु कोरई अदुगा सिदा कैदोबा लागलिनो हाइना हंगलकलमे रामना डॉक्टर रविंद्र उनबा लाकपनी हारकपदा नंदिनी उननब्रा हंगलकलमे
Madura Ramna. Unadri. Ma suti logi haina haragi. Nandinina. Dr. Ravindra bu suti logi haiba. Kanana nangonda oida bangalino. Lao ay unahange. Asi haraga Ramgi makutu pairaga Dr. Ravindra gi kadalai. Moeni na changpada huzik Ramda Dr. Ravindra suti logi haiba nupa adusu kaduragi thorakpa hoba matangni. Ram ubaduda masadu itak thakana yenglamnaga thokre. Nandinina Ravindra da onsilaga. Sir, Mase IAS Sathya Moorthy gi manawpane. Sir unaba pame hai. Ramna. Ai maga khoi ni khawari sage. Yatoi natra. Nandini du yani chanabiu haraga thokre. Ram du sida phange yagadra haraga phamtaroi. Ravindra di masadu itak thakatlabani. Ramna hai. Tamogi postmortem ki report to aisu yengle. Ravindra na adu kaidorake. Ramna kaishu taude. Ado kaigumba mi amana masa mathanda thori yalaga siba thoklabati. Ngakshamda bhima amadi adum leigadabani. Kaigumba atopa miyo amana force sizinaraga thori do yansinba oiragana o mark leigadabani. Aigi tamogi ngakshamda leramniba ma adudi o mark ni. Report adu da iribadu sengna chumlaba natro. Ravindra du hawgalaga ithak thakana saurap airai. Kaino nangna haininglibase aigi report tu mi amana insilaga semto hanbani siro. Ramna aidi du haikiba leitena nangna sana tomtana haijarakpane. Ravindra na chatlo nangi kokto border da thadaruro. Swai sida nangna lecture tawbugi mathau tade. Simasu khangjilo report to postmortem tawraba tungda ikhibane. Nangna masida asoiba leire hairadi police station da chatlaga report tawruso. Nanga osinaraga sangna ngangnabagi matam leite. Nang chatkhiba yarani. Maram chadana Ravindra na saugalakpaduda aranba ama tawre haibadu Ramdi khangle. Ramdu hawgalaga harai. Aina wa amuktang hairubada nangna kaino natomta mayam haijare. Ai athubada amuk nanakta lakhigani. Asi haramlaga chatkre. Dr. Ravindra du ka aduragi thoroklaga Ramna chatkibadu yengi. Aduka matha sana makokda nale. Nandini su Dr. Sundara amadi atopa Dr. amaga loinana wari chaduna lerambani. Ram thorakpadu uda prapap chensilaktuna wari charaba hanglami. Matagdura Sundara di chakpuna loirabani. Nandini Ramgi phone number hanglami. Adubu phone pai de haibada Ramgi leifam address hanglami. Madusu Ramna ai yum hongdore hairami. Nandini namu yum do hek hongbaga address harakpa kaunu hairami. Ram do hoi haraga chatkre. Ramna bag aduda tongkhatpadu khamduna leiriba Scorpio adudagi kanaguma mana mangonda yengbadu Ram su side mirror dagi ui. Adubu kaisu khanjiludana bag adu thawdorai. Mana bag adu thawrakpada masi amada mu hojiki Scorpio du khamduna leirambadu Ramna ui. Mathangi senda Sathya gi machanpi Ritu du mama gi nakta kaplaga chensilai. Ram su nakal amada thawai nuaitana leiri. Ritu gi mama Anuradhana hairai. Kaidorage nangbol Rituna. Papa do phataba mini hai chumbra. Anuradhana kanana hairaknibano. Rituna imanabi singna hairini ni hairaklame. Wahaidu tabra Ramna Ritu bu magi nakta kaushili. Aduga phamtha laga hairai. Nangi babagi maramda khwaidagi ihenana khanglibase kanano. Rituna aini Ramna imadi Rituna imadi khanglamgodra khanglamodra ai khangde. Ramna mu babagi maramda aisu phajana khangi. Rituna aina khangmi sumaina kakadi kaisu khangamoy. Ramna phare babado aina su phajana khangdre nang khaktana babagi maramda khange adudi hairao babado phataba mira. Rituna natti haina khumlai. Ramna adudi kaisu khangano babado achumbagidamak thauna phana lepkhiba misakne. Magi yengnaba mayamno mana loina phudharini. Babado yamna kanba mine. Rituna adudi aigi babado Superman tare haraklame. Ramna Superman natte superhuman ne. Ritu do harauna Ramda konsile. Ramna matungdi babada phataba khan amata khanganu haraklame. Ramna makhamuk tarai. Itaima aisu itaima da phariba wabado khange. Adubu itaima asengbodo habiyo. Tamo to wakhal yamna ga nungai khidaba thodok leikhibra. Amukta munna khallaga habiyo itaima. Kanagumana pressure pirakhiba masadu tension leikibaga yawbra. Anuradhana aina khangbo haibabu aikhoi driver gi macha nupi gi matangda thawai khitang nungai khidabani. Sinasi hujik flashback ta mu hangatuna ulai. Anuradha ga Sathya ga mapanda thorakpada moigi driver Shankar du macha nupi ga leptuna leirame. Shankar na harai madam ai cha nupi se hospital da purbagi khitang thengdokre. Anuradhana nang matam chana yaurak isidi wari ngak sharamo. Asi haraga Anuradha do imung da changkre. Sathya na driver gi macha nupi do koksilaga harai. Nang hospital da chalui haidubu nasado kai kai nungai trino. Nupi macha aduna aido ngara nungdang isan nungairak tabane uncle Sathya tu Shankar da onsilai. Shankar na harai
Lahau khitang tawbanida hojikpudi kaisu tawdreda Satyana amu nupi macha tro onsilaga kaidawrage nangna koyeng yengidubo nupi macha duna amu noigi yumdi yamna chawe akhoigi yumdi yamna pi kaigino sibo waido tabda Sankardu macha nupi da saurap hairai tumi layu sarna officer asawani aina driver ni bhab tarabra Satyana kaigino nangna angangna chebiri dubo nupi macha duda monsilaga kaigino nangna yum asawa pamlibadi nupi macha duna amu akhoi yumdudi pikpani nam Baba ne imane aine akhoi ahum khak leiba chale aigi birthday da imana be mayam lakpado leifam leite Satyana nang larik kana tamlaga ai dongna chawba officer ama oirba akhoi yum sidagi he na chawba yum ama saba ngamdoine nupi macha duna aseng bagi ro harakpada Satyana nang larik kana tamgodra hayo nupi macha duna tama hairai nupi macha du harauna chensilaktuna mapa da onsindur hairai baba tabra uncle na hairibase aina larik kanna tamlaga officer oirabadi yum achawba su leirani hai adu oidi babagi birthday imagi birthday aiki birthday su chauna tawba yarani Sankardu macha nupi adubu cheche konsinbi mathangki numini Anuradha du pakhatna Sathya bu hodobo changlai aduga Anuradha gi khonje na background hairai numit ama Sankardu moigi imung manung pulap sijarame haidbagi pawlaki mathangi sinda Anuradha amade Sathya du Sankar hogi yumdalai ahlamana hairai magi macha nupi do cancer last stage ne macha layengnaba lauruba loan do ma singba ngamdabadagi ma wabana kham thengaktuna upai leitabadagi matomda sijabane background da Anuradha gi khonjelna kaplaga mu makhatari nangi tamo do thawai yamna nungai khidabane Sankarna matomda sijakhibado makhata na macha nupi bu layengba ngamdabadagi khongthang do lawbani haina nangi tamo na khankhibane Sankar gi macha nupi do mana hek pukchaba macha amagum khanbane matam pumbada angang duki wakhalda khallaga leikhibane mathangi sinda Sathya du mathasana phamlaga leiringai macha nupi ritu du school uniform du hongdana mapagi nakla changsilaktuna hairai papa selpai deba midi cancer naradi layeng bangamdana si hai chumbra Sathya nokningda hapet nolaga kanana hairak inone retuna indom sa kamlana hairakpani haina khumlai Sathya namu nangi papa se doctor ne magi laina do phajana layeng dabadagi kanba ngamdabane Sathya si IAS phawdungai da doctor hana oirambane retuna adu kaigi layeng drino Satyana sel leitabadagi ma kanba ngamkhidabane retuna adudi indomja kamlana haido sumiko Satyana adumbado taruno kana poten chalo Anuradha gi khonjena mu background ma khatarai sigi matung ma kaidorabano haiba ai khangde magi kada adum leiduna pung kaya magi computer du da kaigumba thaba khara adum tawtuna leibane nongma mara yumda leitringai da corporator do aikhoi gi yumda mi ama aniga laklaga kina badap tawrambane pumnamak to aina ma halaklaba tungda tamlubane adudagi nangi tamo do yam saukhibane mathangi numita corporator do harpagi maralda nangi tamo bo police na phaba lakpale thabakta gisu thadat pikhibane adubu aigi ibungna ma bo belda amuk thadoktuna yumda thilakpane adugi matungda nangi tamo do matam chuppada thawai nungaitana adum leibane hojik sinasi Anuradhana Sathya gi chana thangnaba sem sabiri Satyana hairai nang aingonda kaigumba amata hanganuko Anuradhana nokhe tawraga nangna kayumta haidrabasu nangi wakhalda phawribado ai loina khangi Satyana aina corporator do harpna tie Anuradhana nangdi achumbagi damak mayamgi lusingbane nangna kaisu tawdi haiba ai khange khudong thiba haiba sidi mi oina poklabadi adum thengnaba tabane matam khara leiraga adum phakhini da se chakse chathongnaba tawro Satyana wa khara haigi haibada Anuradhana chakse hana chatho aduga kona hayo haraklam hoji background da Anuradha gi khonjena makhamu tarai numito aikhoi tumdri phawba mana aikhoi gi nakta adum sangnaga leikhibane aikhoi tumlaba tungda magi lairik pafam kada amuk changkhibane mathangi numita aina magi kada coffee pi gi haiduna changbada thauri yanduna leirambane hojik sinasi parjenda mu lei Anuradha du kaplaga makhatarai mana ifamda kaiguma khara hainingkhibane adubu aina takhidabane asi haraga Anuradha du kaplaga kadudagi thokre ramsu pantha tawdana mayamagi kada changduna che sang mayam du koyeng yengi aduga mayambagi computer du su yengi karisu phangdabadagi ngahak ungnaga lai mathangi sinda ram du kadudagi tholaklaba tungda Nandini du matai maga puna phamduna leirambadu ubada ram du pungangai ram ubada Nandini na surprise hairai ramna nangda sida kamaina matai mana noni wari saramu ai coffee loluge asi haiduna matai mudu hogalaga thokre ramna magi phone du ubra hangaklame maduda matai madu ngahak lepe
Nandini na ingit tawraga yani manung changro hairaga smartphone ama puthoroklaga sinatra hairakpadura Ramna natte haraklame maduragi keypad tu amu puthorlaga sira hanglakpada Ramna aigi phone di kamaina nangna pairamnibano haraklame Nandini na nangna phone paide na aingonda kaigi oidaba nganglino ado phare ai ngapirage ado nangi hanagi phone asidi chanadrabani aduna aina latest model ama lairaga purakpani unlimited call su yaurabani Ramna thagachari aidi aigi ariba phone duna hena pame Nandini na mina nungsina piba pot amabu mirai ba haibase mi dubu ikai khumna bidabane tanja dura Ramgi matai masu coffee puduna thorai Ramna ai pamde haigrutudi matai mana nupi sina nangbu nuksijabagi puraklaga nangna laudadi yam nungairaroi Ramna taima hairaga makha tage tawbada Nandini na phone du Ramgi khutta sat pisilaga ina manasu hairi sini loksillo nangi anauba number sisu aina save toksile Ramna thank you hairaga matai mada mo onsilaga adubu itaima aigi phone aribase ai darka tai adubu matai mana magi wadu thaidolaga coffee taw haraglame coffee thaglaba tungda Ramna Nandini da nang hanba thengrani lakpagi thaga chari haraglame Nandini du hogalaga nongma mung laki haraga Ramgi matai mana kole Ramna Nandini bu mapanda thindurai Nandini na harai phone do aina WhatsApp FB ju download torabane ai khoi ani kamina khiba photo du su aina nangi FB account adu da thagalamnabane aigi number su save torabane call torapa kawono Ram su hoi hana khumlame Nandini na hek thokhibaga Ramna yeng thorakpada ngasai hospital dagi mana thorakpada ukhiba four wheeler adu khanduna leibu ure Ramna tamna gari leiba domda changsilai mana hek changsilakpaga gari do maning halle Ramna chatpa hek lepaga gari to mu lepe Ram do yumlom da mu changlai aduga mung nakal amadagi kanna chenthorai mana chenthorakpa aduda gari du kanna thaukhre Ram matek ama tanarba tungda lehore mathangi sinda Ram du partap unabala police amana harai fit taruka inchi ani dagi na fit taruka inchi ahum phau wangba oi kotpa criminal mayamgi mathakta thijemba lore adu mihar aduga amata mari leinabagi khudam phangde moi chenade haibagi khudam changdam su loina leirabane Sibarji Nagar dagi Fayas Ali natana moi atai ti sida loina yarabane Pratam namu mayam loina puraklaga kai gi ma chi tharibano challo khudak sida ma bu lawna bataw Pratap ka police ama duga nakal da sanari ba wari do Ram sutai Ram du wakhan munna khalle mathangi numini Fayas tu sire haiduna poster thepadu mayamna yengnarame nupa macha adu kana chensilakna pau tamlame Mayamba Fayas to Hatkhiba male nupa amana sire haiduna poster thelame pau to Fayas tare Fayas thoraktuna thabak to kanana tawramino haibaga moi ki lefam adu Ram du tennis ball ama pairaga sana duna changlai Ramna Fayas tu munna yenglaga fitaruka inchi ahum wanglamgani haiba magi wakhalda lai aduragi mana pairamba ball ado langchinbada Fayas ki oina ge khutuna okre madudagi mahak to oi kotpa mini haiba su khangkre Ramna ai maga wari amata saga yagadra nupa amana hey nang aduma hekta haiba yabro asi haraga nupa adu Ramgi manata changsilaktuna khut thage dawrai adubu Ramna nupa adu phudakre nupa amana muk changsilaktuna nang kanano haina khut thage torpada Ramna nupa adu su phudakre Ramna phubudagi nupa adu I phajana thokle madudagi Ramna nupa adu nangi blood group kaino haraklame madura nupa adu na O positive ni haraklame Ramna moi ate etuda O positive oiba kanano hangmada nupa ani ka khut thangkale madura Ramna nupa ani duda noi ni sida law ma I yamna darka taragani haraklame Ramna mu ai hujikti maga wari saba yarabra haraklame madura nupa amana oi nangna sida lalaga hekta tamka tawba yabro nang kanano over smart jam osilakano Ramna nupa du magi natak koksilaga kai haiba nang hujikito nupa du na machin khumba horpaka kinna thindekre Ramna nupa du amuk mamaida pairaga chingkhatuna hairai mafam sida itomta khulai amata yawduna lagla sifawba ai kyam phawgen hanglini ne asi hairaga makok tu pairaga phaklangta sapukana namsinkre madu ubada Fayas tu masadu ipa pakhatle Ram do Fayas ki manaklomda sum changsilakpadu Fayas na magi makha taba singduda Ram ga mayong na bahrame Ramna magi makha taba sing adubu mathang phudarame phunabagi tanjadu lawraga Fayas tu kana chenkre Ram su tanaba leplamde Ramna chelakpada lambi dura leramba Fayas ki miyoi singna Ram bu attack torokpa su lepte Ramna hai singna tawduna moi sing adu su phuduna Fayas pu tanara pa lepte kaithel macha ama yorokpada Fayas tu mangkre Ram ngai hak koyeng yenglingai da four wheeler ama thauchilakpatu uraduna hai singna chongkhatlaga gari du dagi tharo olaga maninglomda chongthorai Ram kaisu sohaudre gari do thauduna chatkibadu Ram matek ama tanaraga upai leitaduna lehore
Mathangi Sindak Kabirna Gari Amadi Kumtarakpadu Ulaga Nupa Amagi Konjel Hari Magi Ming Kabir Aina Yadaba Lolitiki Maramda Apapata Pumba Mana Loina Mayonabane Mana Tawa Tabakta Kashu Hydraba Midu Hazana Loina Bibane Kaigumba Maga Yangnaba Oiraba Mido Mana Lemna Mata Tadabane Hojik Kabiru Gari the Kumtaratuna Face Alibu Tamtina Furaga Mama the plastic tape Chawduna Yesilaga Mokur and Dupunchindun Tamlaga Leptuna Laban Pani to Gimanak Hare Aina Palm Daba Mew and Nikale Ahan but Aina Hybawa in the me Anishu but I Tazaba Manghanba Ain Hyba Ingi Hybra Natraga Shiki Hybra Nupa Aduna I Chahi Amamukshe Kana Kangan Lord Kage was Kabiru Muk Pundura Laiba Fayaski Manak Junction Hare Nankin Nasakto Aiki Imanga Amohana Ulakano Hakibanatra Asi Haraga Kabir Fayas Alibu Hatokre Matangi Numita Policing do Fayaski Asiba Masatu Lokapalai Partamna Sumkuya Yanglapata Ram Leptuna Labadu Upatagi Masi Amadak Toktuna Makweni Warishare Partamna Hare Fayaski Matakta Tejinba Houdringai Narang Mabu Hatokuna Tamlamne Aina Sumkamba the Mahakse Nangi Tamogi case took a Marilyn and Halamba Male Asi Harga Partap to Chatpa Hyper Hauragare Ado Nang Tamogi case to CBI na Tijelagani Nang Hana Kanglamba Suyare Ram to Numidan Kokona Tadari Masaima Tamna Tauji Lakiba Gari Dugi Diver Dugim Masaktu Kana Lakshin Malagnari Sum Lamsilakpadagi Driver Dugi Saktam Purita Yariba logo Makuta Hali but the two Amadi driver Dugi Masaktu see the Yakokuna town cry Matangi Numita Nandiniga Unaduna logo du Hana Google daga Ukraba Hanglame Nandinina Ukramale Harapada Mana Yaki Sakama du Putolaga City Ukraba Hanglame Nandinina Misak City Udri Adubu logo City Aikata Danoma Ukraba Male Nandini du logo du Kaida Ukrabano Haina Munna Kale Madura Ramna Kanglingna Devida advertisement memes the Ukrabra Nandinina Amtangaiko Haraga Munna Kalagare Aina Kambada Aina Fauduna Lapa Lambi Amagi Nakal the Ukiba Male Why do Tabla Ramna Chalasi Haraga Puhole Adura Nandinina Hojiklo Harapada Ramna Mane Nang Chin bro Ai Nang Silisin de Suhangotre Nandinina Chin de Haraga Ik Actauringai Ramna Ado di Chalasi Haraga Tore Garishum Torpada Ramna Swaidra Hybada Nandinigi Ponamalai Nandinina Tabak Amachali Haraga Pona to Kakre Makoyanina Lapa to Lambida Sundara Sumagi Makataba Amagawari Shas Hatuna Gari Tauduna Lapane Sundarana Hare I say Pion Ojege Kalambane Other than Nandini Nushman Bagi Doctor Oirine Ngasisha Magi Bardene Aduna Yang Aina surprise Amatoxin Dune Tanjadru Rango Nandiniga Bagda Lapadu Ure Adu Yang Naida Sundara Hogi Gari do Sorokina Kalda Yashilla Magi Makata Baduna Hare Boss Hositi Pum MacLeod Sundarana Bag the Punna Salaga Hector Moini Quinera Madro Machimana or Madika Maidawa No Yuma Mayam Sino Wakanse Lana Kanbadaki Hosikanse Machin Mopase Punna Kobe Setpaga Pangdrone Asi Haraga Sundarado Sauraga Satkre Somdaso Sum Garidu Tauduna Lakpada Asagi Purita Yauba logo to Ure Nandinina poster Adura Yanagare to Sida Lady Zim Gilogone Brans Ani Shubamale Maleswaram Dama Amana Jayanagarda Ram Namu Masina Tapade Zim Siga logo Siga Kaiguma connection Amadi Lady Havanine Tanjadra Nandini Kolamalai Hiduna Pakalaga Ngahak Lairaga Taroki Harga Kola Domchuka Kale Ramna Nang Haying Shangbranglai Nandini Kaigino Harapada Ramna Nang Sida Lady Jim Bran Sida Lairo Adugaina Topa Brans to the Senara Harlame Tanjadra Nandini Ponamulai Aduhanda Mukti Pai the Bikakre Ramna Mo Aina Hibadi Sida Nangna Kupna Yango Aduga Aina Brans Amadu the Kupna Yangshin Heavily Handamuksu Nandini give for Lapudur Ram Hare Kashukai die Adum Pakalo Aina Sida Pura Ishishu Nangi Ayaba Ma Lauduna Purapane Nandinina Nasido I give birthday Why do Tabra Ram Sutumi Legre Mokoyani to restaurant Amada Changatuna Cake Kaktuna Nandini birthday to Pangtomina Rami Ram Hare I can no Haganang Lanati Logano Why do Tabata Nandini Harauna Nangi saying on the Nuxi Hydro Ram Kaim Tahak up to the Nandinido Ikaidana Soria Muhare Ram Nangi Wakalda Nangi Nasin Mangna Nuxi Hydri Power Nangna Ibu Nuxi Habase I Kanglam no Hana Kanbra I meet the Mamanate Puna Makangi Adubu I get the Atopa Tauga Tautang Yamlay I keep Punsigi Pandam Sing Asina Adugumbagi Wakaldo I get Kokshida Lapsilute Pumnumaksek Karambamatam the Luigani Haiba Kangde Aduna I Nangi Punsido Kodong Tiba Pusin Bapande Nangi Punsito Nungaya Panalay but I pame Nandini Namu
aishu kaigumba khita haijage yagadra ramna hayo harapadagi nandini na harai nang amadi nakhoi tamogi marakta lainariba nuksinabagi mari nangi pandam ai loina bhab tai amarom da mu ai gi apamba wakhalda fauriba mayamse ngasi phawa nangonda haidri kaigumba aina nang oiramba tarabasu nang hariba wahai adum aishu haigani nang na aigi nungai gadaba mafam ama thiyo haibado aigi nungai ba haibabu punsi se nanga chaminabadune aina nangi aningba apamba khangduna ikai khumnaba uliba asikum nangna su aigi aningba apamba se thugaibi ge khangana pare sina si oigre nangna wa mayam ama haire adubu nangi nachindagi ai nungsi haba waise amu khawba haidre ram nokfetamak tawraga karisu khumde nandini su nokfet tawe mathangi numini ram ga nandini ga haina khiba matung ina jim adu lai ramna nandini bu branch amada thinba lai aduga ramna harai sigi khulai se nangi pocket hapchilo aina nangi gps to sigi matengna track tawduine nandini na ramda nuksina kole aduragi ram du chatkre tawriba mayam du ngasaidagi dukan mana adura lairiba sundara amadi magi mamanaba amadu uribane adubada sundara di mathamoi du prok chakpana loirabane hojik gym gi branch ani duda ram amadi nandini makhoi ani gym chanaba lakliba miyosing adu munna yengne ngahak lairaga ngasaigi logo du yawba frelitpa tetu hakpa nupa ama lakpa du nandini na ure ramna ayekpa saktam ama yangan khibadusu nandini na ningsinglei saktam adura tariba nupa aduni hojik chida nandini na uribase nandini na nupa adugi matung ina duna gym manung adura changlei mana koyeng yengbada receptionist nupa aduna kaino habiyu yani harakpadura ikhang khangna gym chanabagi membership ki sel kyam changi haina hangjinarame nandini su ngahak nupa aduna haiba wasingdu tasinaraka mapanda thoroktuna ramda call torame ramna yam thuna laglagi hairaga phone du thamkhre tanja adura tetu hakpa nupa adu su nandini na thachiliba lambi du khida thatu lakchege harakpada nandini du ipa pakhale somda ram su bike tu kana thauduna lai nandini su tetu hakpa nupa adu gi matung sum inai nupa adu su nandini na inarakpadura chingnarakpadagi magi kambuda call tawduna nupi amana magi tungda koin inare aduna nupa khara puraga factory da lao hairame asi haraga nupa adu chatkre nandini ramda call tawe adubu paikhalaktabadagi nupa adugi matung sum inarakpada factory ama yaurai nupa adu katom chatkre haiduna koyeng yengduna leiringai tanja aduda mana inarakliba nupa aduga loinana atopa nupa kharasu thorai nupa mana bro nupi sina nangbu pame na ingit phajana ulasida ngahak nungai thoke di leitadana aikhoi amu lao haijile nandini na excuse me harakpada nupa amana mu bro ngasidi nang sathina tawgare sathina nungai thadore ne nandini na call amu ta tawge haibada ngasai mana inarakhiba nupa aduna nangi boyfriend ra haraklame nandini na hoi harakpadagi nupa aduna mu nang khalise nangi boyfriend du nang he kawbaga sida laglaga aikhoi se phugairaga nang se kallani khaliro nangi boyfriend du bo kayam kangi hero ro nandini na ai call amu ta di tawsage harakpada nupa aduna amu amuk-tagi henbe yaroi adu condition amana nangi hero do lakpa minute ani ngaigane kaigumba minute ani dugi manung da laktraba nang aina haiba loina inba tabane nandini su hoi haraga call atu tawi adubu ram du call pai khalaktre nupa aduna karem naraga phone pairaktrabrane haraklame nandini ni papa kana ma thabak chilam ki male nupa aduna mu oiningba ma oisano madugi mathau kaimta tade aina piba matam da lore asi haraga makhoi pulap tu masing tara dagi thidaba haurai chum thirakpada one hek hairam daida ram du satar du chingkhatuna mafam adu da changle ram ubada nandini su maithongna momon nole tetu hakpa nupa aduna asi kanano harakpada nandini na nokfet tawraga mase aigi hero ne asi haraga ram gi manakta chensilaga maning da leptuna khodombe thinduna tetu hakpa nupa adu masak takhre ramna minute anida nanga wari sasi yagadra haraklame tungda satar manakta nupa laibatugi maraktagi masam samga amana harai kaisalna makhongna thongna kaigi nakta laglabadi masana thawai mangba tabane satar selon silo masilo silachi nupa singa siti hojiwai da yoksilapane ramna noina tawge khalibado munna khalo tungda ningam da bayam lakane masam samga nupa aduna mu nangna haribase aikhoi phuge siro ramna ai mi pangna phugande kaigumba ina phuraklabadi mi do sathina bera kane hojing nupa ama ram tamna kanna chensilai adubu ramna mathabakta kauthakre nupa ama mu chensilakpado phudaraba tungda ramna tetu hakpa nupa ani tuda onsilaga nanga minute ani da wari saba yagadra haina chensalakliba mi sing adusu makhatana phuba lepte ramna mayam du matang phudarakpadagi tetu hakpa nupa du matom ta ngaire nupa du kibdagi mahondragi kanna chenthokre
Ramsu nupa adubu tanaraki. Sum tanarakpadagi factory adugi matak thangba adu yauraki. Nupa adu senpham leitre. Ramdo sum changchilai. Nupa aduna hairaki. Makhoido kayam sathiki haiba nang khangdre. Aina haribase taw nang yam thuna chachkro. Ramna. Makhoi adu kana no. Nupa aduna kapli tawraga pumnamakse moina hek khangkhibada aisu hingnaroi nangsu hatkrani aduna nang yam thuna chatlo. Ram sum changsilaktuna kanano moidu hayu haraklame. Nupa adu pai leitaduna phamtharaga kaplaga hairaki. Nang aina harise bab taba ngamdre. Aigi imung manung moina soidana hatkrani. Aina harise amukta bab tabiyu. Ramna maya chiklaga kanano harakpadagi nupa adu handakti lepkhatlaga nang aina hairibase bab sungta tadre. Moina aigi imung manung soidana hatkrani. Moido Mina te shane sa. Wai si haram laga nupa adu hoi mai haidana wanglaba mathak adudagi chongtharakpada khudakta sire. Ram kumtharaktuna asiba nupa adugi manak changlaktuna nupa adugi phone adu puraga yumda lai. Ramna base game da call tawtuna Ranbir da nupa adugi number adu hairame. Aduga nupa adugi call history mayam do mail da tharao hairame. Ranbir na call history mayam do yenglaba tungda Ram gi mail da tharaklame. Madudagi Ranbir na Tharakliba call history sing adu yenglaga Ramna panthaba tawdana Ranbir da amuk call tawduna number ama hairame. Aduga number adugi location amadi number adu pairiba mi adugi call record lawraga mana sanariba mi adugi khonjel du karamba miga chanagi haibadu su yenglaga private number da call tawra u hairame. Ranbir na kumna yenglaba tungda mi adugi details pumba loin hairame. Adubu yenglibai khoidudi mi adu kanano haibadu hojik phawba uthoktri. Hojik Anjana pagi yumda amu ulai. Aduga background da nupa amagi khonjel na harai. Maha ase health minister ni. Lairik sungai haitana health minister oirabani. Health minister gi spelling phawba haiba mi nate. Class 4 khak pass tawba mi ni. Ahanbada mana drug ki business tawduna sel yam pairaba tungda boat karaktuna health minister oirabani. Aduga mana ana layengi hidak singje niyom kaina yonduna sel mayam ama tanbane. Boat leptringaidagi hauraga maha gunda oiraklaba misangni. Hojik health minister aduna changlaktuna sofa da phamthabaga mabu unaba lakpa nupa dasu phamtharei. Minister aduna asawba safamda yenglaga nang aina phamu haikrabro. Nupa aduna soikhre haraga amu hawale. Anjana pana karemdana mung noklaga hairai. Kaigino ne nangna lepaga leidubo phamune. Nupa aduna Anjana pagi PSO aduda mana lakpagi maramdo hayu haiduna ingit tawrame. PSO aduna wa hairakpada Wahai mapung phadringaida Anjana pana magi PSO tura harai. Magi mapagi mingda hospital mayam ama lei. Hojikti mapa lai khitrabanina maga manau paga moi ani gi marakta lanthum mayam do laikhai tapa pami haiba lakpa natro. Wahai du tapda nupa aduna marak thalaga. Magi share amata yawba nate. Anjana pana ai gi share na kamai tawba. Nupa aduna mo kaino hariba sibo. Wahai du harakpada Anjana pana nana panglabo ai gi share haibani. Nupa aduna crore yankhai di pirage sida yadragana crore tara amaka hapajo hapage haibadagi minister Anjana pana nophet tawraga magi PSO aduda engage tawraga wa ama lona sinarame. Nupa aduna harauna hojikti chayena base loisilada natra sarga unabase yam nungaire sargi tawbimal se ai kaidawnungda kaujaroi. Minister na khudo mina thillaga maninglomda yengo hairakpada nupa aduna yengtholubada magi manawpa su PSO aduga thongminarei. Nupa aduna manawpa da Nangdi sida kaidawba laklibano. Manau pana nangna tawrisi aibu hatki hairibro. Masin manau anidu marai kana yenarai. Tanja adura minister Anjana pagi phone da call amasu lai. Makhoi ani na marai sum yenabaduda Anjana pa du saungna kana lawrpadagi makhoi ani du chablekre. Aduga phone du kakthallaga nophet tawraga harai. Marai yenaraga warosin purakpa yaroine. Machi manau anidu phamtharai. Anjana pana document khara puthorakpadu mayambadu yenglaga harai. Aigi crore lising amagi property bu crore samapan amadi nangi na chana pigi mingda onthoklaba. Wahai du tabada nupa adugi manawpa du sungai. Anjana pana nophet tawraga aigi nakda wakatpa laktringaida hana lising lak khantha hoba yadawro. Aigi asawba se sum hengalaklabadi punamak salak sani. Manawpa adudi shawba hengatkre. Tanja adura Anjana pagi call su amuk lai adubu amuk su kakthatle. Ngasai lakpa nupa aduna mo sir sumaina di tawbigano. Aikoina wana hotnajaraga tanjaba idal ithumne sumai tawbiganu sarna sumai tawrabadi aikoi yam warani aina sargi nakta laklibase asa amaga loinana lakpani sarna sumai tawrabadi aikoi pumloi loirani. Anjana pana asawa maithong ama ulaga hairai sidagi hingna chatki hairabadi science lemna taw tanjadro khanghaudana arapa mafam amadagi nongmai kapai kablakliba nongmai aduna
coffee ka pairiba minister Anjanapagi makut aduda pankre Anjanapaju makut asokpadu yengi tanja adumakta call ama lai haiduna paikhatli phone adu dairai nang hujik hinganduna thamlibase kai marangina wakan munna khallo aina hatke harabadi khudak sira nang adum lotion ba yarabane Anjanapana nang kanano madrugi phone toroliba nupadana makhang tarai IAS Satyamurti gi manau nupane nang na aigi yamba bu hatkibane madugi matik chaba dandi soidana phangani Anjanapana sauna khudam changdam amata laitana nangna aingonda ka shutoba ngamroi aingonda dab yamna tawganu nangi na khutta hujik kari khudam changdam leige ramna aigi yamna laikhitraba tungda maga wari sanaramba phone number amana aingonda call tawrake aingonda phone call tawrakiba khudima call record loin le aina nangonda call tawrokliba se aingonda khudam lei haibagi tawrokna the nangi punsi khongthangdo aina kupna senaba haurabani khanghan gi haiduna tawrokpane nang sibagi nuito hojiktagi nakhut thektuna masing thiba haura waidu harba tungda makhatana nongmai kapsele hojik ramna wanglaba building amagi mathakta lepaga leibudu ulai Anjanapana leiriba mafam aduga aduki matik lamnai sniper tawraga shalakpane ngasai call history yengduna karamba khonjenga chanai haiduna koiti thiraga harakhibadu minister Anjanapagi oirame Anjanapadu sawbun mai haure somda ramgi yumda mulai ngasa sikiba jinggi trainer aduga mana jingnariba miyosing adugi photo du yenglaga wakhan kanna thadari somda su Anjanapadu amrut chada sauna call torame adumda nangna nungaina koidana langdana leiri aduga somda kaithoe haiba karimda khangamaroina sahana kedoba yaurage Anjanapana sauna mu aigi yumda nongmai kapsilaktuna aibu aki khang nanghanba haurae sahana midu kanano hairaklume Anjanapana atai kanabu oironi IAS Satyamurti gi manau nupa pera commando ramne sahanamo mana laklibado magi yam chawba asoiba mani ngasitagi magi wakhaldo ningsinglanu khongkhom amadi lairadana inchi ama phawba mana tangsilakpa ngamlaroi kande mai wase loisinaba tawrase Anjanapana sauna hoine nangna phadawba thabak to yam thuna tawro pantharaga leirano amrut sahasi Pharmaceutical Association of India gi president ni mathangi sindar dram gi Mayamba gi machanupi Ritu gi school da annual school day tawbudu ulai Ram Nandini Ritu gi mama Anuradha amadi Anuradha gi mabung Pratap hoisu yengbulai Satra singdu magi magi haijabi talent amma uli khara amana wadi liba yaw khara amana dialogue tobusu yawri somda mapanda nupa amana Ram gi bag adu ubada health minister Anjanapada call tawduna hairame sir magi bag to sida leire ma school sida soidana leiram kodaba male Anjanapana sauna yam thuna mabu thiyu aduga hek ubada kaptuna halo somda mu Ritu du stage ta kakatuna magi haijabi talent ulai mana utkadoriba sina wari ligadoribani Ritu na harai aigi ming Ritu ai Satyamurti amadi Anuradha Satyamurti anigi machanupini mama mapa khudimangna masa oibasingda phajaba lamcha saja loina tapi aigi babana hairamba wahi ama aina matam pumbada adum ningsingduna le kanaguma amana aranba tawrurabadi maduna maram oiraga nungaitaba wakhal pothapam khangdaba ama adum phauduna leigani kaiguma afaba asumba tawrabadi mahakto wakhal ingna nungaina leigani haibirame adubu aigi babado hojikti ekhoi miyambu thadoklamnaga chatkre ai mabu miss yamna tawi wahaidu tabada ramdu mapira chelai Rituna makha amuk tarai aina lairi kanna tamlaga hayeng chawraba tungda collector soidana oigani aduga aina sel amata laudana miyamgi mateng soidana pangane aina asum tawrabadi babana matam pumbada inaktagi lapthokloi baba nasana matam pumbada achumba lambida chattuna mayamgi damak thamoi sengna thabak tawba officer ama soidana oijage ko ainangbu yamna nungsi baba waido tabda mayamdu khuba ahoba ama khurai tanjadra Nandini ga phaminaba ahal nupi amana hairi asibu nangi nachanupi ro Nandini na Ram da onsilaga magi mayama ki machanupi ni hana khumlame ahal aduna mu madi nangi nupara Nandini su hoi haina khumjelle maduda ahal aduna makhata na mu angang kya surage hairi Nandini na hojiki de angang yaudri matam khara laikhi ge tawni wahayu tab da ahal aduna mu aina noi dau torokpada aidi isa mari leirabane nangsu mama ama oina bhonaro mama oi bahai base nupi khodikmaki yamna chauthok chaningai ni makoi ani gi wadi du tabda Ram de hawalaga chaning ba haibadu oirbane Nandini su ahal aduna som makha tarakpadu upai leitraduna aina phagi tawbani luhongdri haina khumlame ahal du tumin laikhibadi lairdana makha amuk tarai adu oiragana luhonglo family ama leinaba honarodana sengna harabada noigi nachado masak soidana phajani waidu tabda Ram du nokpe tawe Nandini na kai khalige haibagum ingi tawre
asumna function tu loiraba tungda Nandini hoina gari amada thagre somdasu health minister Anjana paga Amrut Sahaga wari sare Amrut Sahana haira I pera commando amana kaidau nungda maki target to soiroi nangbu hat ke hairabadi adum hat kini adu mana nangbu harpi dena chatkre somdasu ramna thoriba bike adugi maningda Kabir su bike ama thorga inari Kabir ni ngasai Fayas Hatkhiba somda mu Sahana wakan thadara gaira I mana nangbu harpagi mahut coffee cup ta oina kablaga tokhibagi maram se kaino mana ikhoidagi pamni se karino mana sanari balila sina kari orabano magi thabak sida mabu support tawba mi kaya kaya lai khangbra natraga magi se khudam changdam mayam ama khongotnaba sileba lalongla natraga aigi lekun khangnaba honaribra Kabira kolam to Anjana padu Kabira khudak call torame call do parapaga kamai tawre hangbada Kabir na ram do soroki matai amada cha thakli haibada Sahana machinda oh cha thakli haiba wai se haraba tungda Sahana wakhal ama lakpadagi machinda tapna sole oh mana salak tawre dana asumna wai se hanjin haraba tungda Sahana kanna phingna harai yam thuna Kabir do phone tawraga mafam adudagi charakna pamda taw haiko Kabir do phone hanjin tawraba su pairaktre ram gi matung chum ina tuna leikre sum lakpada ram du kadom chakhrabano haiba khangdabadagi handakti lakliba kol adu paikhatli phone adu hek pairapaga minister dagi Amrut Sahana phone adu laklaga afeng afai oina harai Kabir nang mafam adudagi yam thuna chelao wa pumbadi kona hairage Kabir su pantha udana bike leiba adom tamna lai ram namuk magi tungda inarai adubo bike adu thaukhibana hanbadagi upai leitraduna bike ki number do oina munna yelanga lehore hauje sadu sawna mai hore mana ikhoida singnaba horoknaba aikhoi miyangi wakhalbu irai laina sanaduna ko ngahonba ma bo ina lemna kaktharoi mathangi numit amani nongsu kana suri ram su Kabir gi khongol liba lepte mana sum thirakpada kaithel amada Kabir gi bag adu khamdun leibadu ure Kabir su magi mioi kharaga wari sanaramlaga thorakpada laptakna ram lepadu ure mana lepliba maikai adumda ram na hek yeng thorakpaga pairiba satinduna mamai do phat khumjelle tawriba mawongdu ubada ram su singnaraduna Kabir na leiriba maikai adumda lae Kabir amuk haipet yeng thoraktuna khongpham yam thuna phat phat chatle asum inarakpada Kabir du mangkhre ram su koithi thiduna sum laklaba tungda hotel ama phawduna lae hotel du mapa lalaga phat chatke tawbaga maning amu hanjilaktuna mamai mapa du da khabar ama thangalaga khabar paduna leiriba nupa aduda sumuna yengduna changai nupa du gi mamai du udrabasu magi makhong manakta satin achorpa thambadu ubada Kabir ni haiba ram su khanglai ram kaisu haidana sum phamlaga lei Kabir su khabar du hapet haitharaga ram da muyang ai ram du phamlamadagi hawalaga sum changsilakpadu Kabir na khabar makhadagi uraduna phara hawalaga manakta leiba nupa ama ram lomda insilamnaga kana chenkre ram su Kabir bu tana balepte sum chelakpada thauri ama yantharaga leibadu uraduna Kabir du hannatuna yengdana thonawgi glass adu thugairaga chongtharaktuna thauri adu da yale mana thauri du paraga chongtharakpada thauri adu gi machine atopa amada pa ama kiraga madugi matengna rang hairamba nupa adu wangnaba building adu dagi takre Kabir su usitaba khuno amaga loinana thauri adu paraga sum nantharakpada thauri du yam telambana building adu gi makhaya partingai gi masi amada hairaga leikre ram su ka mathang kumlaktuna Kabir na yalaga leiriba mapa adu yorai Kabir na yanduna leiriba mapa adu da chapchana leiriba thongna adu gi glass thugairaga chonglaktuna Kabir taplawna kole ramna chongapagi saphu aduna asomna kan thangba building gi ka amagi mapa chapchana tasele mathangi sinda Amrut Sahagi phone da Kabir gi number dagi kolai haiduna paikhale khonjel du tabada Amrutna nang kanano haina hanglai madura ramna nang kanano hana hirao natraga naming haidokpa kibra Amrutna oh nang captain ram asumna machinda solakpadura ramna amo aigi ming khangi do yana phai nangi business to aina soidana muthatkani nangi aroibagi matam naksilaklabani khango Amrut Sahana mai pa ko yo adubu simadi khangjilo mamangda nangumba kayana aikhoibu mai thiba pina ba honarakpada mai pa khidrabane ramna aigumba mayam ama laklambadi yai adubu makhoido ai makti natedana adubada soidana nanga unarani ningthina leyo asi haraga ramdu phone adu thamkhre hojik Kabir du wakhal laklai mana wakhal lakpada koyeng thorakpada kanamta leiba udre adu manakta camera amadi khinduna thambadu ure Kabir na sauna aibu thado hana kana lawramlaga chingnaba amaga loinana maningda yeng thorakpada ram bhamtuna leibadu ure Kabir na nang yamna soiba thabak ama tawre nang kanano ramna nang na aise kanano haibasu khangamgani
aduga aina paamnibasina karino haibase nang loinama khangamgani haib aina munna khangi kabirna nangi se ngonda dap tawriba kaidunine nang kaidoba ngamdori ge ngonda nangi nayambado officer ne adubu ma kaisu tawba ngamkhidena nangi dap khara sida aise kiramgani khalido nangi yam chawa soibne ramna aina hangba wahangi pakom piroina muktana leirabadi nang hingna thamnubagi kanabus leite asi haraga nongmai lokthorapodula kabir ru pakhatle ramna nongmai em tamlakba aduda he hana lawraktuna masadu kanna lengbada mana phamliba sakri duga punna tumine laibak phobadagi ramna nongmai kablakpaga mana tukhibaga mapa chaduna palhaudre kabirna nangbu ngawrabro haina amuk lawrai ramna kabir ru amuk chingkhatlaga marai bakra nongmai em tawduna lekre handakti kabir ru pakhatna aibu hatpigano nang haiba khuding pa khompirage haraklame ramna pairiba 6 round nongmai aduda maru ma hapaga hanjin kabira kape nongmai maru adu trigger dugi mapa yawdabaduna maram oiraga paithoraktri hanjin adumai tawbaduda trigger du maru mapa yawrokpada kabir du soidana sirani yaroi khangbadagi wari puma lirage haraklame ramsu nongmai em tawlambadu lokthokre kabirna wari liba horai pumnamakse generic medicine gi matang dagi horopane hojak sinasi flashback ta mo hangalaga ulai aduga kabir gi khonjel na background harai nayama gi driver gi macha nupido layeng na ba sel leitabadagi imung pula matomta sijakhibada nangi nayambadu mathwa yam nungai khidabane misi adugi matang dagi sumaina layeng bang ngamdana matomta sijabagi problem se kohana ba khona bada ma kok thadaba horakhibani mana research kaya amasu tawkhibani maga hana pulamba doctor kaya amak chu tanakhibane sigi matung hojik health minister anjana pa amati Sathya Moorthy du wari sanam tu ulai Sathya Moorthy na harai sir government gi data gi matung ina mamal yamba hida langthak leiba ngamdabadagi mi lak sahi khuting gi si hana report leiri sumaina sibagi changse hanthana ba upai ama khakti lei madudi generic medicine generic haibagi arthadi general dagi lakpani haibadi miyam gi haibani karigumba anauba laina ama lakpa matamda madu phanaba hidak puthongnaba company kaya amana hidanari aduga hidak to puthoklaba tungda company sing aduna mogi company gi mingda patent ado pai adugumlaba hidak adudi maman aduki matik tangi aduna aduguma patent paisilaga puthorokpa hidak adudi aduki matik mamal tangwana maram oiraga sel paijadaba imung singdi awaba suki matik mayongne aduga mu generic medicine na tawdosina moina putholiba hidak aduga quality chap mana doini patient treatment tawbada su chap mana ba effect phangani kaigumba company amana laikhiba patent aduna matam loiraba kandadi moina putholiba hidak adugi chap mana ba formula do senarga atopa company na su hidak to puthokpa yarani haibati hidak to puthokna ba formula do thijinbada changkhiba sel mayam do changdrabanina generic medicine na mamal honglibani cancer layeng bada tha amada la ama makhai changle haina lawrasi hariba treatment do generic medicine na layeng nabadi lupa lising 10 na yarakadoini adu oirabati lairaba emung dasu aduki mati kana ba phanglani anjana pana hidak mamal do aduki amna hantaradi company sing adudi kamai tawba mogi profit na Sathya Moorthy na akhoi gi lebak se hidak puthokpagi company aduki mati yamna laibada prithvi da maming chalibane prithvi gi oina India na 50 to 60% gi generic medicine supply tawribane kaigumba India na putholiba generic medicine sina quality yawdragabo America Japan amadi atopa lebak singna kaisu India dagi hidak leramlo anjana pana nang haribase India na country mayam amada generic medicine supply tawi aduga quality chu yam lei haba natro adu oiradi hariba generic medicine se India da sijinadribasina kaigino Sathya Moorthy na sir 2008 ta government na jan aushadhi campaign haina amatauki masigi pandamna mipung khudimakta hidak phanganba haibasini adubu masigi plan se si da khakta lehore thabak oinadi mapung phana pangthokhitre icham chamba anaba lok laihau tawba khibo hidak to mamada dum tangna phanglibasini achaw hidak putholiba company mayam sisu hidak singche tangna yole aduna generic medicine se khungang amadi shahar animakta soidana phanganba haibase tangai phade sar ana layeng da hena miyeng changba haibasina government gi pandam oiba tarabadi hidak su hena hongna phanganba haibasida su pandam thambana sungani sar masigi amata ngairaba upaidi aina su hajakibaduni generic medicine na ngongane minister anjana padu chawning banadi loirbane adubu asawbadu losilaga hawgatuna Sathya Moorthy gi manak changsilaktuna harai masigi project se nang ready da thamo ai athubada approve tongna ba honaraga kabir gi khonjen amu makha tana background harai minister anjana pana report sing do puraga ai gi boss ka business deal lama tongnaki
ꯑꯩꯒꯤ ꯕꯣꯁꯅ ꯃꯤꯅꯤꯁꯇꯔꯗ ꯀ꯭ꯔꯣꯔ 100 ꯄꯤꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯦꯗ ꯃꯤꯅꯤꯁꯇꯔꯅ ꯁꯇ꯭ꯌꯃꯨꯔꯇꯤꯕꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯦ ꯃꯅꯥꯛꯇ ꯑꯃ꯭ꯔꯨꯠ ꯁꯥ ꯑꯃꯗꯤ ꯀꯕꯤꯔꯁꯨ ꯂꯩꯔꯤ ꯁꯇ꯭ꯌꯃꯨꯔꯇꯤꯅ ꯑꯩꯕꯨ ꯀꯩꯒꯤ ꯀꯧꯔꯤꯕꯅꯣ ꯃꯤꯅꯤꯁꯇꯔꯅ ꯀꯂꯦꯛꯇꯔ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯒꯤ ꯖꯦꯅꯦꯔꯤꯛ ꯃꯦꯗꯤꯁꯤꯟꯒꯤ ꯄ꯭ꯔꯣꯖꯦꯛꯇꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯖꯅ ꯇꯥꯁꯤꯜꯂꯨ ꯀꯝꯄꯦꯅꯤꯅ ꯑꯩꯒꯤꯁꯨ ꯁꯦꯌꯔ ꯊꯨꯡꯉꯤ ꯑꯗꯨꯅ ꯅꯪꯁꯨ ꯄꯥꯝꯂꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯇ꯭ꯌꯃꯨꯔꯇꯤꯒꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯏꯜꯂꯛꯏ ꯁꯇ꯭ꯌꯃꯨꯔꯇꯤꯅ ꯀ꯭ꯂꯥꯁ 2 ꯐꯥꯎ ꯄꯥꯁ ꯇꯧꯗꯕ ꯅꯪꯅ ꯃꯌꯥꯝꯅ ꯚꯣꯠ ꯄꯤꯔꯒ ꯅꯪꯒꯤ ꯐꯝꯁꯦ पाइरिबने खंगो मयामदगी कैसु खंद्रो सत्यमूर्ति अमूर सादा अमु अनसिलगा हरई सर नोइना वाखल अमदा पुखरे अइना जेनेरिक मेडिसिन की वा हौदौलिबसे अइगी इरनाइ सेल फंगनबगी नते अइना तौरिबसे मियामगिनी कबीरना नाकलदगी साउना संसार सिदा सेलना लैबा यादबा पोट अमता लैते हाइबसे नंग कावगनो पोट खुदिमकी प्राइस अमममदी लैबनी नंगी प्राइस क्यानो सत्यमूर्तिना थवा सादना हरई अइगी ममल हंगबगी महुत हिदाकता ममल ताथाबना हेना फगनी अदु ओइरबदी मियामना नोइबुसु बोर पिबिरकने इंडियादा लैरिबा मियोय खुदिंगसे ममा मपा इमुंग मनुंगबु लुमना खंजबना अयामने अदुबु हुजिक्ति मदुगी मिनुंगसिदो हंधरकले ममा मपा नारकपदा हन्ना येंगनदबगी फिल्मदा लैरे ममा मपा नारकपदा लायेंगबगी मतांगदा मचि मनाव फावबा नुंगसिनद्रे लायेंगनबसे लैतदना मिनुंगसि मसेट अमा फावबा उनद्रे हुजिक फिल्मसे यामना लुरबने मतम सांगना नारगा हिदाक थादुना लायेंगलगा फरक तौसरु नारकपगा सत सिखिबना फरे हाइबपाव खन्नबा यारबने अदुमाय तौरबदी नाबदा लायेंगबगी सेलसु चंगरोय हाइना खन्नबा यारिबने अमृत साधु करेमनाबा मवोंगदा खुबा खुरगा हरई याम फजखरे नंगी वफमसिंगसे नंगी प्रोजेक्ट सिना मियामबुदी कानबा फंगनानी अदुगा नंगदी करी फंगदौरिगे सत्यमूर्तिना अइना अफबा थबक तौरुबगी इसाइ तोमता नुंगाइजबदो अदुना अइगिदी यारे मिनिस्टर नामु नंगदंगना पुक्चेल सेंगबा मयाम अमा सेल पाइबा ngамदना लैरबनी हुजि अदुना अमुक्तंग मुन्ना खंदौ सत्यमूर्तिना अरानबा थबक तौरमदाइदबु निंजिंग मांजिंग तौरगा हंजिन हंजिन खनबगी वाने अचुंबा थबक तौबददी अमुक खंथरुबगी मथौ ताते ऐसे याम वाना लाइरिक तमलगा डॉक्टर ओइबा तुंगदा आईएएस फारखिबने हानगुमना वागनी हारबसु अचुंबगी दमक्तदी आई खोंखोम चेना लेखने जेनेरिक मेडिसिन बु एप्रूव तौनबा आइना सोयदना होटनगने असि हारगा सत्यमूर्ति दु चटपा हौबगा कबीरना अखोइना हारिबा वासे नंगना याद्रदी तुंगदा निंगमदबा क्या लाकने सत्यमूर्ति दु चलमबदु लेपलगा लांगबा खुदोंथिबा लाकजनु आई पुमनबा मायोंगनबा सेम सादुना लैरे मथंगी सिंदा मिनिस्टर अंजनपा अदुगी मनाक्ता नुपा अमा चांगतुना हरई कनागुमा अमना आईएएस सत्यमूर्तिगा पुल्लगा अखोइगी मायोगदा थबक पाखप्पा हौरए सर अथुबदा कइनो खरा तौंबा तौसे मथंगी सिंदा ngasai corporator na satyamurti gi yumda laglaga akayatoy thonbadu ullaga kabiri khonjena hairei nangi nayambana akhoi gi group adubu thugaina ba honarakpadagi mabu hanaba corporator adu akhoina bilda satpane akhoina sinba plan ngaktani adumak chapchana thokhi hojik sinasi ngasai satyamurti na corporator gi yumda laglaga nongmai em tawraga loisinkiba aduda mulai kaaliba nongmai adu corporator da kapa oiramdre mathakta kaukhatpa oiramle ngasai akhoida uhankhibadadi corporator aduda kapa mana uhankhibane kapa loirba matung nongmai adu nakal amada satyamurti na langthokre mathangi numit amada asagi hundoklamba nongmai du fayas na makhut glo uplaga khungkatuna corporator adugi manaka laktuna kaplaga hatkre corporator se halubagini ngasai ram ubada mara leire haiduna fayas na chenkhibado aduga amuksu ram na mabu thirage haibagi warido kabirda tamlubagi damaktani पुनम खंगरक तारे हादुना कबीरना फयास बु हातखिबदो होजिक सत्यमूर्ति फाबगी सिनदु उलगा कबीर की खोंजेलना मखा अमुक तरई नंगे नयामबदु जेलदा थाजिंख्रबदी मदुगी इकाइबना पुनमकतो काव ख्रदरा खलुबने अदुबु मदुगी तायोना बंगाक थोखी महा बेलदा थादोरखी नुमित अदुगी अहिंदुदनी असि हारगा सिनसी हुजिक सत्यमूर्तिना मिनिस्टरदा कॉल तौरपद उलैहे मिनिस्टरना उसितना कमदौरिगे कलेक्टर इहे काउइने नंग कलेक्टर ओइद्रेको नंगना कॉल तौरलिसिबो नंगी थाबक तो अमु हंजिल हनबियु हाइनिंग्लिब्रो सत्यमूर्तिना साउना नंगना पावर सेनादुना आइगी थाबक थादलबसु आइगी इसागी डिग्री सिदि नंगना काइदाउनुंगदा थादप ngamदौ नते मसिनी एजुकेशन की पावर हाइबसे पुमनमक लोइ लोइरे हाइना वाखल नुंगाइखिनु जेनेरिक मेडिसिन की प्रोजेक्ट तुदि आइना सोइदना चना हनगनी अंजना पाना करेनना तपथौ यामना सु हराउखिनु जेनेरिक मेडिसिन की प्रोजेक्ट तु मपुंग फादनबा नंगी नथक्ता आरामबा केस म्याम अमा तौख्रबने मदुगी मतुंग नंगबो अमुक पुलिसना फाहलगा नंगबो थाबक्तगी थदतपने अदुना यामना सु ngak हाइगकनो मफमसे आइगिनी इखुत्ता पावर पाइबा आइना तौनबा तौबा ngame
Satyamurtina hoi mafam se nangi oirambadi ai adubu lu haiba siti nangi natedana matam khitang ngai ko aina court ta nangi asoiba arama mayam da loina seba phalaklani minister na karena namo hai Satyamurti court yorabati nang haiba mayam dugi proof piyu harakani ne nangi lecture dukhak na yaroi ne Satyamurtina hoi ne aduna bu nangonda call tarolini ne minister na kari haiba nang haiba se kaino Satyamurtina aina nangonda call taroli se icham cham naga tawrakpa mambro ngasai dagi sanari wari se loina record tawribane minister anjana padu pakhatna phone adu nakhong dagi hapet thangdoklaga makutni Satyamurtina harai hojikti tumin leirasu kanararoi record loina tawkhrabane sina taba evidence mayam amasu aigi ifamda lei athubada court ta unana batawse minister anjana padu sauna mai haure kabir gi khonjel na makha mu tarai nange nayambana hairamba wasing adudagi mabu hadokhinaba aikhoina wareb lokhibane hoje sina si Satyamurtina mage computer khiliba ka aduda changlakpada ule mana he ka adura changlakpada fayas na nongmai namlai yamna hai chingna nongmai edu lethoklaga fayas ki makhut adu letheklaga fayas ta nongmai na namduna thamkhre madu ubada kabir na nolaga nangbu kanana ahal oire haribano yam kalline ado si hana mukta yengko asi haraga kabir na phone gi video call du thangdore asomda magi nupiga masaga tumnibadu ngasai gym sanafamda yawba mathakgi matomta songtharaga sikhiba nupa aduna nongmai namduna leibadu yangale kabirna harai generic medicine gi project ki document amadi madugi data mayam yawba hard disk to engona pirau adu oirabadi moibu soidana thadokhe machida nangna urei parai tawduna minute ama fana sontharaba nangi nupiga nacha nupiga se loire khango Satyamurti du upai leita nongmai du phat thamlaga moina haiba posing du pe kabir namu nangna data yawba hard disk tp re adu nangi kok sura yarba data mayam dudi kamai tawba aduna nangi kok se manghan ba thau tai wahai du haiba loibaga fayas na mangak samda syringe na thilai Satyamurti du injection adugi reaction aduna makhada tu tharai kabir na nang shiraba khakta nangi generic medicine ki project se muthat pangangone Satyamurti na yamna wana harai aidi sikhiba yai adubu achumbadi kaidawnungda mutpa nairoi noina tawribase noigi aroiba mikupto langnabagi ahoba lamai ama hanglebane aigi inawpa ramna noigi mathakta soidana lamai khumlakhigane asi haramlaga Satyamurti du tumin leikre kabir makhut glow upsillaga Satyamurti du matomta sijaba manaba mangak samda thawri kisillaga yansinduna thanamle hojik sinasi parjenda mulai ram du wari singdu tabada asawba ga loinana thawai nungai taba pula punsinduna mapira chenthare mapi du taitholaba tungda kabira asawba amagi sakpamda yangai aduga nongmaina kabira em tawrai kabir du masadu pakhapna sulore ramna sauna kabir da kinna thilakpada kabir du unglaga phanayam sana paithoi ram mafam adudagi amuk thokre mathangi sinda ramna magi mayamba hatkibagi wari pumbadu mataima anuradha da lirami wari du tabada mataima du thamoi sokna kaple nandini nasu mabu thamjinbiri anuradha na kaplaga harai mipum khutima masa masa ki punsi du yaifana ba hona ba ngatani adubu mana magi punsi adubu miyamgi da makka thokhiba magi punsi da migi mangna ba kari su tawtribani aduga makhoina mabu hatokpiba matai mana mathamoi chang harakliba wahai kharadu tabada ramdu mathamoi du puba ngamdraduna makhutta pairamba glass adu kanna paishanbada kaikhre nandini du pakhatna chensile ramgi makhutta soklibadu uraga harai ram kainu nang tawribase nangbu ngawrabro matai masu ramgi makhutagi chetharakliba I adu yengduna leiri nandini na phi ama puraktuna ramgi makhut adubu punsinbi aduga bandage lauruge hairaga thokre ram su ka adudagi thokhike haiduna khong thangtokpaga matai mana mabu khamlai ram chatke tawrambadu chaplepe matai mana harai nangi thamoida optuna leiriba machak to khangi adubu makhoibu dandi piba aduga moyi mathakta laman khumlaga nangi tamodo kashu halau haba yararoye asi haraka anuradha du chatke tawbaga ramna harai itaima miyobagi punsida yamna luba numit ani khaklai ahamba numit akhon he polpo numit aduga ani suba numit aduna akhon hinglibase karino aigi punsigi pandam masina karino he khanglakpa numit adune itaima aina wasaktuna hairibasini tamona thamlamba magi punsigi pandamdo aina soidana thongangani makhoida lamai khumlaga tamodo amuk halaklaroi haina itaimana habiribado yamna chumme adubu itaima aidi phattaba meni moibu ngakpina ba thamoido aingonda pande asi haramlaga ramdu thokre magi wahaiduda mataimanduti phatta nungda thokpa tare haiduna pakhatna lehore mathangi numit amada ramdu
4-wheeler ama akan ba speed ta thaujilaktuna Head Minister Anjana Pagi banglo adugi gate to thongaiduna changai Amrut Shah su mafam adu lerame Ramna gari degi kumtharakpada ayet apan piriba miyosing adu su mana loina phudarami Minister gi manak yorokpada Ramna harai aina laklibase ahan maram noi gi maithongda tariba ki bagi mami do yengba lakpane ani so maram noi bu aina soidana harani haibagi trailer utpa lakpane noi na yamna chawba asoiba ani tawkre ahan ba asoiba nasa gi leiba ki mangna baksinba ani so ba asoiba aigi tamu bu noi na Hatkhiba noi na tawkhiba asoiba ani sigi dandidi noi na phangdana khaktokloi noi na aigi tamo hatkhrabasu mana ningjaramba manglan adudi kaidawnungda namsinba ngamloi aina soidana mangphawna hangane Amrut Shahna nang kaidaw ngamdorige Ramna nangi nanaw pa mangkhiba matam aduda aina kadai phawba tawba ngamge haibado nangna khangba yarabane tanja adura manakta leiba swimming pool aduda bom ama pokhairai Ramna sauna hairai leibaki damak kathoklaga ngamkhaida lan thengnariba lanmi amada noina singnaba sare yeknaba haibasidi yeknabane phana phaba mi oirabasu lanmi amatana yeknababu lemna tharoi aduga moibu Hatkibagi nungaitabasu kaisu phawra haibase khangjillo nakhoi ani se leibak asigi mahikne noina leibak asibu yolaga nungai thokna leiribado nakhoi misi jadana tamthiba mongda sigani haibasu khangjillo asi haramlaga Ramdu manaka taramba nupa ama khongpangna kana kaurai nupa adu mathakta wangna paikhatuna takre Ramsu mafam adudagi thorai Amrut Shah su upai leita makoi tetna kanna lauduna lehoi Mathangi sinda Ramna Pratapta call tawduna magi Mayamba kanana karigidama halibanu khangi haraklame aduga wari pumbadu Pratapta lirame wari du tabada Prataptu mathamoi shokmanbadagi phone adu nakongdagi ngyak thangdoi aduga mu awabadu phajilaga harai nangi thamoida hojik phawriba ihuldo ai khangi nangna kadai phawba tawba ngamni haibasu ai khangi adubu hojik makkedi taha na khong thangkhino section layo mathangi sinda numidangi matamda Ramna laptop ta kaigum ama yengnaga leibdu ulei nongsu kanna khagle tanja aduda yumgi maidu kanagum amana muthatkre Ramsu singnana hawalaktuna torch light tu kapla sum yengduna lakpada room amada candle mayam ama thalaga leibdu ure cake ama leibudusu uraduna sangsilaga yenglubada cake adu happy birthday Ram thaduna leirambadu ure tanja adura Nandini na changsilaktuna surprise happy birthday Ram haraga Ram da bouquet ama pisilei Ram du wall da theliba Mayambagi photo du yenglaga happy birthday tamo harakpatuda Nandini na ngasi se tamo gi su birthday ra haraklame Ramna natte haibagu mangak hairaga hairai tamo kai nimita poi haiba ai khangde aigi birthday ga magi birthday ga adum punna tawmine hojek senasi flashback tamu hangatuna ulai Sathya Moorthy du magi nupi Anuradhana birthday gi cake kakna ba hairi maduda mana yade Anuradhana hairai lakliba mayam sigi khallaga cake se amukta kakna batause Sathya Moorthy na ai kari numita pokki haiba khangde inaw paga adum punna birthday se tawmina bane ngasi di ma su yaudre aduna ai birthday se pangthokningdre Anuradha du upai leita kadrugi thorai magi mabung Pratapna kaidaure haibada yadre haina mangak hairai tanja du Ramsu army gi uniform duga loinana changai mana soti lakpadu da mayam su harawe Anuradha na hairai laklaroi haramlaga khangawduna sat phauchil laise kamai tawrino Ramna kaidaurage itaima ai lakpa sipo yadrabarane Pratapna nang lakpa se yam phare nang yaudrabadi birthday se tawraroi hai leri ne ngasai makai Ramna kanano haina mu hanglame Pratapna kana oyunege nangi tamoni dana natai mana haiba phau yadaba makai adum anam kanduna leine Ramna ai laklabani na tamo su soi thoraklane haina ngai tanja adu da Sathya Moorthy du thoraktuna Ram haina kaure machimanau du amana amada happy birthday haina raga harauna cake adu kamine aduga sigi matung amu makhoi mayam haraukte yamna chamin thangminabdu ulei Anuradhana Sathya Moorthy da awat apa hapakke tawbada Sathya Moorthy na yarani ai puk thalle haraga hawaikhre aduga Ram da mon siraklaga nangdi thandribra harapada Ram du tingak yenglaga aishu kawbani ne puk thalle haraga hawaikhre Anuradhana nu ani gi se kaigumba khara tawnaba plan yalira haraklame maduda ani du a tawduna le Sathya Moorthy na Ram don silaga nason pingna yani kem khalunu ai tawge hairame tanja du Pratap su aishu puk thalle hain hawat ke tawbada Sathya Moorthy na hairai
Nachana nuksina pijaningdana semjarisingje puk thandri phau sabiyu ibai aduga phajana pothanaba Anuradhana nang nanawpa lakpadagi acting amai tau tawre Sathya Moorthy na kaisu tawdeda hairakpaga Ram do ai amuk lake hairaga kaduragi thokre Sathya Moorthy na sauksinaraga inawpa se matam koiraba tungda suti lakpane ai mangonda haidoba wayamna lei ase haramlaga thokre Pratapna kaigino ai tom thanamlaga noi loina chalibado ase haraga hakoi ke tawre Anuradhana mabungdu amu phamhalle Pratap su masinda murung sole itomda thanamlaga chatkiba no ani nungaini somda Ram amadi Sathya Moorthy du mafam amada laktuna nungaina langthoktana isai saktuna leigre Pratap su mo ani ginakta lai sigi matung amuk sinasi presenta ulai wari du taraba tungda Nandini du Ram ki manakta khara nakna changsilai Ram na haira tamona aibu magi haksang tangkhai amagum khanbane aina su tamo bu ai gi haksang tangkhai amani haina khalle matam pumada tamona ai gi nakta lengdana lei haina adum khalle asi harga phaklang theliba mayam gi photo adu da mu yenge mathangdi senda Ramna thabak ama chathoi ngaida matai mena pakhatna call torok padagi Ram do hatu yum da mu lai Ramna kaidorage hain hangba phau matai madu ithak thakana wadu khomba ngamdre Ramna itaima kaidorage harakpada machinda ritu haina solai matai mena wari liba horai sinasi amuk pung kharagi mamang hangatuna ulai Anuradha do badminton court aduda chokri amada phamanduna thamle Amrut Sahana mi amaga badminton sanare Health Minister Anjana Pasu Anuradha gi tungda phamle Amrut Sahana kalakpa satal aduna Anuradha gi marai bakta pan baduda Anuradha do ipa pakhalle Amrut Sahana maga sana minaramba nupa adu nakal amada thokro haina ingit tawraba tungda Anjana Padu Anuradha gi nakta changsilai nakal dagi Amrut Sahana karemna bamong da hai ai khoi su na chanu pi do hatpa kaisu pamdeda ai khoi su angang bu yam nungsiba mini adubu pumnamaktu ai khoi gi punsina hena maru ai Anuradhana madi mapa su kaina khrabani amukta thadok piu haraklame Amrut Sahana ma su kari gidamang magi mapa bungbu Hatkhiba no haibase khangan bajume Anjana Pana ai khoina haiga dawri basingse tawbana pumnamaki ai phabo ogani natrabadi nangi na chanu pi do hatokane Anuradhana kaplaga noina haibado loina tawrage haraklame Amrutna nangdi maram yam muine singsu singi adubu nangi napuro bedudi sathina pangba misangni Anjana Pana haire pung amagi manungda ai khoina car ama tharakani maduda Ram du khudam changdam sing mayam do pulap puraga tumina car adu da kahalakadabane asi harba tungda mu Anjana Pana karemna bamongda makhatare nangi nupana matomda sijakhiba nangi nanawpa Ramna mu accident da sian baidune mama leba kidama lanphamda thawai thagadaba misak amana soroki chidaida sidore ne tawrise asi haraga karemna bamongda noi noklam batungda Anjana Padu asawa mongda mu haire hojik mabu phanaba nanga ikhoiga yanarabanina thabak to pangthokna batawrase mana hek karda kakhakhaba tungda nangi na chanu pido ai khoina tekta kaidana yumda tharakani hojik chinna si prajenda mu ulai Anuradha du wari du liraba tungda kappe Ram du ritu yumda soidana halakani hairaga hagotuna thangnaba kala changluraba tungda ngahak leiraga mapanda thoke tawbada Anuradhana kaplaga haire Ram nangna moiki manakta chatkrabadi amu halakani haiba thasatre Ram do matai magi manakta changsilaktuna amu haire mi amana thabak chatkhibadi yum sida amu halakani tawbadabu lanmi amana yum sidagi khong thangdokhrabadi ma yum sida halakba halaktaba tamba ngambana teitema lanmi haisidi magi punsido karamba matamda sigani men taponde mi amana lanmi oiribase mama lebaki damak thawai tharabsu yare haiduna oiribane mama lebaki damak thawai thaba ngamba lanmi amana karigi damak magi imungi damak tadi thawai kathopa ngamloidoribana lanmi khudamak lanphamda thawna phana yeknabaga lan thengnaribni teima magi imungi damak thawna phana mang thaatuna khudong thibada mayokna bangamba maha atubu thawna pharaba lanmi amaga pakhangni teima matam punumakta imung manungi yai phanaba khanba haibase hauna sanai teima Ram du matai magi mapi du taithok piraga ritu lakhini haraga Indian flag card ama matai menda piraga harai se masi ritu laklaga horen piyo ai khoi gi yengnabana phana mapangan kanba oisano matam pumbada Indiana ma khoi bu maithiba piba ngambane aina siena thajai rituna charoklaba tungda mana laibak asigidama masak thokpa thabak ama soidana torakani asi haramlaga Ram du yumgi mapanda thokre haina khiba matung ina Ram bu lauba gari ani lai mamang thanglakliba gari adudi mamang da Ram bu question sena khiba Ram gi yum manakta khamlambadagi Ram na tana khiba gari adune ani subada lagliba gari adudana Anjana Pa tongle Anjana Pa na gari manungdagi harai
ꯈꯨꯔꯨꯝꯖꯔꯤ ꯀꯦꯞꯇꯦꯟ ꯔꯥꯝ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤ ꯁꯥꯔꯔꯣꯏꯗ꯭ꯔꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛ ꯈꯟꯕꯗ ꯏꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯀꯥꯎꯈ꯭ꯔꯕꯣ ꯑꯩꯗꯤ ꯅꯪꯁꯦ ꯀꯩꯒꯨꯝꯅ ꯊꯧꯅꯥ ꯐꯅ ꯊꯣꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯉꯁꯤꯗꯤ ꯀꯩꯁꯥꯜ ꯑꯣꯏꯔꯝꯃꯦꯅꯦ ꯅꯣꯏꯁꯦ ꯅꯊꯛ ꯊꯣꯡꯕ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯄꯨꯔꯥ ꯃꯣꯏꯅ ꯍꯥꯏꯔꯤꯉꯩ ꯇꯧꯕ ꯃꯤꯅꯥꯏꯒꯨꯝꯕꯅꯦ ꯑꯗꯨꯒ ꯅꯁꯥꯅꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯃꯥ ꯂꯩꯕꯥꯛꯀꯗꯃꯛ ꯀꯠꯊꯣꯛꯂꯕꯅꯤ ꯍꯥꯏꯖꯕ ꯁꯥꯔꯤꯌꯦ ꯔꯥꯝꯅ ꯁꯥꯎꯅ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯅꯪꯅꯗꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯣꯏ ꯅꯪꯒꯤ ꯅꯔꯥꯜꯕꯨꯗꯤ ꯅꯠꯇꯦꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯪꯉꯣꯟꯗ ꯕꯣꯠ ꯄꯤꯔꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯥꯜꯅꯤ ꯑꯟꯖꯅꯄꯥꯟ ꯑꯃꯨꯛ ꯀꯥꯟꯅꯗꯕꯗ ꯉꯥꯡ ꯂꯩꯔꯅꯨ ꯃꯌꯥꯝꯅ ꯕꯣꯠ ꯄꯤꯔꯦ ꯀꯥꯔꯦ ꯁꯤꯗ ꯂꯣꯏꯔꯦ ꯅꯅꯥꯗꯣ ꯁꯦꯡꯗꯣꯛꯂꯒ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯁꯤꯜꯂꯣ ꯃꯃꯥꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯁꯤꯗ ꯅꯪ ꯇꯣꯡꯒꯗꯕꯅꯤ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯌꯥꯝ ꯑꯃꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯄꯥꯏꯈꯠꯂꯝꯕ ꯖꯦꯅꯦꯔꯤꯛ ꯃꯦꯗꯤꯁꯤꯟꯒꯤ ꯄ꯭ꯔꯣꯖꯦꯛꯇꯨꯁꯨ ꯂꯣꯏꯅ मांख꯭ꯔꯅꯤ ꯇꯟꯖꯥꯗꯨꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯄꯨꯂꯤꯁ ꯑꯃꯅ ꯍꯥꯏꯔꯛꯏ ꯔꯥꯝ ꯅꯪꯕꯨ ꯐꯥꯕꯒꯤ ꯑꯦꯔꯦꯁ ꯋꯥꯔꯦꯟ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯁꯤꯖꯤꯟꯅꯅꯤꯡꯗꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ ꯀꯣꯔꯠ ꯃꯥꯔꯁꯤꯌꯦꯜꯒꯤꯗꯃꯛ ꯅꯪꯕꯨ ꯐꯥꯔꯒ ꯃꯤꯂꯤꯇꯔꯤ ꯑꯣꯊꯣꯔꯤꯇꯤꯁꯇ ꯁꯤꯟꯅꯅꯕ ꯑꯩꯈꯣꯏꯗ ꯑꯣꯔꯗꯔ ꯂꯩꯔꯦ ꯔꯥꯝꯅ ꯃꯤꯅꯤꯠ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯔꯛꯈꯤꯒꯦ ꯍꯥꯏꯔꯒ ꯑꯟꯖꯅꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯔꯤꯇꯨꯗ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ ꯑꯟꯖꯅꯄꯥ ꯍꯣꯏꯅ ꯔꯥꯝ ꯄꯨꯒꯦ ꯇꯧꯔꯝꯕꯗꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯃꯣꯏ ꯆꯠꯈꯤꯕꯒ ꯑꯟꯖꯅꯄꯥꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯗꯨꯅ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯦꯝꯗꯣꯛꯂꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯝꯗꯣꯛꯇ꯭ꯔꯤ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯑꯟꯖꯅꯄꯥꯅ ꯆꯠꯂꯦꯅꯦ ꯑꯗꯨꯕꯨꯗꯤ ꯄꯨꯂꯤꯁ ꯂꯥꯛꯂꯒ ꯀꯣꯔꯠ ꯃꯥꯔꯁꯤꯌꯦꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯥꯕꯨ ꯑꯥꯔꯃꯤꯗ ꯁꯤꯟꯅꯗꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯟꯖꯅꯄꯥꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯝꯗꯨ ꯑꯥꯔꯃꯤꯁꯤꯡꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯄꯨꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡ ꯌꯧꯕꯒ ꯔꯥꯝꯒꯤ ꯈꯨꯝꯂꯤꯕ ꯃꯃꯥꯏꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯑꯗꯨꯁꯨ ꯊꯥꯗꯣꯛꯇꯨꯅ ꯃꯊꯛ ꯊꯣꯡꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯦ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯅꯤꯡꯕ ꯂꯥꯛꯆꯅꯨ ꯃꯥꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯅꯪꯒꯤ ꯇꯥꯃꯣꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅꯤ ꯃꯥꯕꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯖय हिंद रामसु जय हिंद हारगा फोन अदु थमे तसेंगबदि रामबु कोर्ट मार्शलगिदमक पुबनि हारिबदु मोइना सिनबा प्लान ओइरमे मखोइना अंजनापागी कोलदु कना कना वारी साखि हाइबदु ट्रेस तोरमे अदुगा अंजनापाना वारी सारिबा मी अदुगी लोकेशन सु थिरोलमे होजिक रामदु सिविल ड्रेस सेलगा मोइना होजिक फंखिबा लोकेशन अदु लाई सुम लाकपदा नुपा अमाखक सिंगननिङाइ ओइबा मोंगदा उबदुदा नुपा अदुगी मतुंगदा इनरए नुपा अदुना सुम येंगलगा इनरकपदा पोचै पुरगा लाकपा नुपा अमादा थेंजिनबदगी रामदु अदोमदा माय ओनसिलिङाइदा माना इनरकलेबा नुपा अदु कदोम चखख्रबनो खंगौद्रे रामना नाकल अमदा चतखिबदु हुजिक नुपा अदुना लोटना उइ रामदो अमु हंजिलक्तुना नुपा अदुगी मनाक्ता लेpai नुपा अदु मफम अदुदगी कन्ना चेनखिरमे रामना तानादुना नुपा अदुबु फुरगा रितु कायदा लैखिगे हंगकपदा नुपा अदु नोकलगा लाक्लिबा फोन अदु रामदा बिसिले तौरलिबा फोन अदु अंजनापागी ओइरमे करेमना हाइरए नंग खक्तरो याम हाई सिंगनिबसे नंगना सिनबा प्लान दुदा नसाना थंदा थुजरेने मसिनिने राजनीति हाइबा हाइरिबसे लेबांग निंगबो मथंगदि करी तौगनी नसाना खंगलबरा नंग याम थुना लाओ रामदो फोन दु फटकै अदुगा साउना मतोमदा पेंदना कन्ना लावे मथंगि सिंदा रामदु पुंदुना लैरिबा कबीरगी मनाक्ता अमुक लाक्तुना कबीरबु पुल्लिबदु थादोलगा तमथिना फुरमे मथंगि सिंदा रामना कबीरबु पुरगा अंजनापा होय मनाक्ता लाए हाना हाइनखिबा ओइबनिना अंजनापा अमदि अमृत साहा होइदु मागी खोंबु खरगा लोइनाना लैरमले कबीरु गाड़ी हे खामबगा हराउना चेंसिलक्तुना अमृत साहादा तामो हाइना करोलमे मखोय अनि कोनसिने रामसु फाइल अमा पाइरगा गाड़ीदगी कुमथरए अमृतना कबीरबु थांगना थिल्लगा हाइरए हुई हाइबसिदगी हेना थाजबा याबा पोसक अमता लैते हाइबसे ngasidi nangna mayek sengna taklai nangna aigi arot atop loina haidokhlaba natro aduna nang loisinba tabane aibu waragano asi haraga thangdu satle kabiru longna haithakre anjanapana nakalдagi ainadi fana kanadi haijabne nathak thongbana haiba illona hojiti kai saresa rana file do langsilaglaga hairai noina haiba document khudam changdam mayamdo loina puroklabane haina kiba matungina ritubu thado nangi imung manungi mi ama leitabada kayam nungaite haibase aishu khangai aduna ai hatke hairabachu halo tawdabu ritudi thado अमृत साहदो योतुम मा पाइरगा रामगी ममाइदा थोमए रामदु ngahak chaina khangai अमृत साहना मखा ताना मु रामबु फुदरए अदुबु मखुत सुंगन हलक्त्रे अमृत अमु योतुमना थोमलगा हाइरए नंगबु अइना हेक्रा तराइत्रे हातकदब नते नंगना आइगी बिजनेस दा खुद थिंजिनबा नंगी कैना तिंगनो
Asi harka yotum aduna mukalle. Anjanapa su pana choba ama pairaga changsilaktuna haire. Nangna aibusu hanjin hanjin chawan khiba. Asi haraga hanjin hanjin pana chawduna thome. Aduga makha mu tarai. Ai khoida nangna hanjin hanjin khurau thang khiba. Hojikti nangna signaruriba misakche kanano haiba masak khanglaba natro. Asi haraga ramgi lusam adu pairaga kanna induna mamangda lairiba shipping container aduda insille. Rama ko adu yashinduna masado mu paithurei. Anjanapana mu Nayambana IAS officer nangna army officer aduga sumna mayamna lairi admai laigedi haidana nachinana ulebak yam ningkhidaine. Asi haraga ramdo mu kaukhatpada ururu unglaga paitholaga tai. Ramdu tapna mu hawgalei. Amrut sahana noina na thawna phari sidi border khangni swaidadi yadine ko. Asi haraga ramdo mu makhoi ani changduna tamthina phuba yaba phure. Anjanapana mu lairaba mayamna naraga sibadi siyasanu aduda kai ke moina hinglaga karibu kana doino. Sana thaknaba polam petrol diesel gi mamal hengatpadadi mayam se irang hobne khangbra. Aduga hidaki mamal wangkhatpadadi kanana su karisu hainadabne. Madu kaiginu khangbra. Makhoi siba kibagine. Amur sana mu moigi akiba dugi khudong saba lauraga aikhoina business mai pakpane. Nangi nayambana mangjaramba manglan engineering medicine do hojiti loina thopsilani. Aina sinba thaurangda ahya payam saduna aigi mangda lepa haibase kaidawnungda oithokdabane. Anjanapana karemna namu ngasidi nangi thauna do kai mangre. Hawdong anabadawna tawribase. Kaino hojik phawba nasada asawa amata phawdri sibo. Saunaba makha taba thabak kharaga hena tawrakho haibro. Nangi nayambadusu aikhoi mayam tanaraga harpane. Aduga matomda sijakhiba malhanbane. Anjanapana khupana muk thajillaga kaigi hojik phawba asawa utrino yamna thuna sawra haraglame. Ramna aibu hatki harabasu halo ritudi thadoko haraglame. Anjanapana hawgallaga mu aina di nangse kaidawna thawna pai khallubane aduga nangdi uchiga chamanarene. Kana ponte thadokro sidoro sibo. Asi haraga magi makha taba sebok singna onsillaga loisinkinaba tawro haina ingit tawrame. Amrut sahan amu makoktora yotumna thongkre. Amrut amadi Anjanapadu mafam adudagi gari thawtuna thorai. Anjanapana walki tolki adu dhairame. Araiba nongoi marugai loina kapsilo. Madu achamba minate. Pura kai ne kai. Achomdagi amu ramgi khonjelna. Kai laktagi khwai ki sathiba kai ni haraglame. Wai yu tabada makhoi ani du gari mamai leirga mu ngasagi mafam du tamna lai. Yam samna thawdoklubasu nate makhoi ani na thawdoklibadu. Makhoi ani na yorokpadadi rambu hanamba thamlamba mayamdu mana loina halaga paiduna thamlaga asiba mayamdugi mathakra ramna phamduna leiramle. Anjanapana kaino tawramlibasiwa second tara muktabu ngairam khinine masida oiramliba film sibu karino. Asumna sinasi amu ramna makhoi sing adubo Hatkhiba aduda hangatuna ulai. Thang ani pairaga mana yamna thuna atinba matam aduda mayam sing adubo halambane. Ramna hirai kai amana tumin leikraba madu wabagi nate. Attack tawnaba plan tawribane. Minute 30 aina noini bu tension piraga yam sawalido. Noi ani kaidobaino khangjaramoine. Aina tawribado tawsinaba ngaktane. Noi ani gi asengbana sakto prithibhi pumbada uhange haina aina tawsinabane. Asi haraga ramgi purida theliba camera du khudomi thinduna talai. Aduga ngasai tawkhiba mayamdu live oina miyamda uhanbadusu yengliba ekhoida uhalle. Ramna makhamu tarai ai wa khara haige noini munna taw. Laibak asigi yamlaba imung manunggi yaiphanabagidamak border da ngak seliba aikhoigi imung manungda singnarakpa noisidi asi haraga ramna tumit kumbani ka shunate haibagi matagum khubiga khodombigadu surusun nairaga makhatarae. Tamogi machanupido noina phajilaga thamme haidaine kolamukta to noigi party do kana kol parke habdo yengo. Waisi haraba tungda army gaina amur sahagi kambudo halaga ritubu kanbagi saktam du ulai. Anjanapa amade amrut saha makhoi ani du pakhatpa miyeng amada yengnai. Moi ani na mai onthorakpada ramna moigi manakta leptuna leirambadu khangpre khange. Ramna hirai thawna phaba lami amabu sawhalabadi leibak sigi yengnababu manghanba haibase aikhoi ithawne. Lieutenant Colonel na tawribado aibu court martial gi pubnatte. Noi asoiba mayamdo miyamda sabak phangnaba sinakhiba plan ngaktane. Asi haiga ramna amrut saha gi thabakta makongna kanna sujile. Ramna mu Anjanapa du kin thinbada phut kun kunthra lamna paithokre. Amrut sahada muk thinbada masu paithoktuna takre. Anjanapa na yotumna tharakpadu haisingna leitholaga ramna kawbada mathakta paikhatle. Paikhali badu tarakpa nangdringai da kinna muk thinjinbada uru unglaga makhara tarai.
Amrut Sahana yotumna mu kan ge torokpada haisingna leitholaga Ramna yotumdu mullaga Amrut Sahada kankhre Ramna amrut onsilaga harai mi amagi thawai kanna honanari aduga nangna hidak langthakpu lona yadaba mongda niyom kai ni ole asi haraga Ramna yochaina mu kanthatle amrutu mathakta paikhatpadu taba nangdingai Ramna yotumaduna mabukta mu kanthai Ramna phuwa yaba phubadagi Amrut Sahadi hawgolaktre adudagi Anjanapagi manak changlaktuna mapu mu phutaba horai Ramna Anjanapagi khadangna milaga harai hojikti miyamna nangonda bot pirubase yamna chawba asoiba amani haibase soidana gyan tanaraklani miyamgi darka leiba hidaktu mayamna strike tawraba khakta noina pibane nangumba mayam sidi lamjaw sorokta chingnaga fugadabane hojikti aigi tamona mangjaramba manglan su phanglagane fattaba nakhoi sidi aina lemna amata tharoi aigi tamona miyamgi damak thamoi sengna thabak tawduna miyamgi damak thawai katkhibane sina aigi iyambagi damakne asi haraga Ramna yotumna Anjanapara thome thangnaba mikopda police sing yore police aduna hek yorapaga makok thongwa police amana taaduna leireba mayamdu punaba ambulance kokhre aduga police khara amana akoibadu thi humbagi thabak chatharakpada Ramna police ama lona shipping container ani gi karakta chingchingkhre asomda pawpiba loibaga police na mathakta yengkhalubada Amrut Saha amadi Anjanapadu wanglaba crane aduda yanduna leibadu ure Ram Sumara ngasai chingchin kriba police adugi uniform du sechelaga police haduna mafam adugi nanthori pawda IAS Sathya Moorthy hatpadu maru aina Anjanapana sinbani hainasu yauri aduga miyamna lambi sorokta irang hawulusu ulle mathangi sinda rituna shooting game ama sanaringai Anuradha changlai matuda rituna mamada kaka Ramdu kaida lei karam kanda lakani haiklame Anuradhana magi leifamda soitan leiramkani nang ma kaida legi khangningbra haiklame maduda rituna khangningni haiklame Anuradhana shooting game aduda kuna thillaga tu asida leire haraga Ram hoina nomai kapna bagi saktam du ulai haibadi huji game da nomai kapna ba adumaina moisu lanthengna ba chatki haina mama Anuradhana machanupi ritu da takpane asumna nomai kapna bagi sinadu ullaba tungda film asi matang swaida loisille